ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯇꯟ ꯏꯅꯦꯝꯄꯣꯛ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯅꯨ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ, ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡꯒ ꯃꯈꯣꯏ ꯑꯅꯤ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯈꯔ ꯇꯟꯒꯟꯕ ꯅꯨꯄꯤ ꯑꯣꯏ꯫ ꯊꯣꯏꯅꯨ ꯃꯥꯅ ꯇꯜꯂꯕꯅꯤꯅ ꯃꯆꯥꯁꯨ ꯑꯗꯨꯃꯛ ꯇꯟꯒꯜꯂꯤ꯫ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯃꯆꯥꯅꯨꯄꯥꯗ ꯊꯧꯗꯥꯗꯨꯅ ꯇꯧꯍꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯄꯥꯈꯣꯟ ꯍꯦꯛꯇ ꯁꯤꯒꯜꯂꯤ꯫ ꯊꯣꯏꯅꯨ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯅ ꯃꯥꯕꯨ ꯎꯕꯗ ꯊꯩꯗꯨꯅ ꯆꯦꯟꯅꯩ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯕꯒꯤ ꯉꯥꯏꯍꯥꯛ ꯎꯏꯔꯣꯟ ꯍꯤꯞꯂꯨꯔꯒ ꯊꯣꯏꯅꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯐꯝꯊꯔꯝꯃꯤ꯫ ꯏꯃꯥ ꯏꯍꯦꯛ ꯄꯦꯝꯃ, ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯈ꯭ꯔꯦꯗꯀꯣ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯁꯦ꯫ ꯃꯤꯒ ꯂꯣꯏꯅ ꯀꯥꯊꯦꯛꯄ ꯇꯥꯔꯤ꯫ ꯀꯔꯤ ꯑꯣꯏꯕꯩ ꯅꯨꯡꯁꯥꯅꯣꯅꯦ ꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯁꯥꯔꯤꯉꯩꯗ ꯁꯥꯕ ꯅꯨꯡꯁꯥꯒ ꯑꯣꯈꯥꯛ ꯊꯤꯅ ꯈꯦꯠꯅꯔꯤ꯫ ꯁꯥꯈ꯭ꯔꯦ ꯁꯥꯈ꯭ꯔꯦ, ꯈꯥꯡꯕ ꯂꯥꯛꯄꯒ ꯉꯝꯗꯦ ꯋꯥꯅꯤ꯫ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯍꯦꯛ ꯆꯥꯛꯏ ꯏꯁꯥꯒꯁꯦ꯫ ꯇꯨꯝꯊꯕꯒꯅꯦ ꯀꯨꯏꯅ ꯌꯥꯗꯦ꯫ ꯐꯗꯤ ꯑꯆꯣꯠꯄ ꯏꯟꯗꯨꯅ ꯍꯤꯞꯄꯤ꯫ ꯅꯥꯀꯟ ꯑꯃ ꯍꯦꯛꯇ ꯁꯥꯒꯠꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡꯕꯨ ꯀꯧꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯦꯝꯕꯨꯡ, ꯅꯪꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦꯅꯦꯍꯦ? ꯇꯥꯔꯗꯤ ꯑꯝꯇ ꯂꯥꯎꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯈꯣꯟ ꯑꯌꯥꯛꯄꯗꯨꯒ ꯂꯥꯛꯇꯅ ꯀꯧꯔꯛꯏꯁꯤꯕꯨ? ꯃꯅꯤꯡꯂꯣꯝꯗꯅꯦ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯈꯔ ꯁꯤꯠꯂꯦꯅ ꯐꯛ ꯊꯥꯔꯒ ꯍꯤꯞꯄꯒ ꯂꯩꯔꯨꯕꯅꯤ꯫ ꯃꯤ ꯎꯏꯊꯒꯦ ꯇꯧꯔꯀꯥꯟꯁꯤꯗ ꯏꯃꯥꯅ ꯍꯦꯛꯇ ꯊꯨꯒꯥꯏ, ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯏꯁ, ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ? ꯏꯃꯥ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯅꯦ ꯏꯃꯥꯒꯤ ꯆꯟꯗꯟ ꯎꯄꯨ ꯊꯥꯡꯇꯣꯛ ꯈꯣꯠꯇꯣꯛꯄ ꯈꯔ ꯇꯧꯔꯝꯃꯨ꯫ ꯏꯃꯥꯅꯦ ꯖꯣꯝ ꯂꯥꯎꯅ ꯑꯝꯇ ꯆꯥꯏꯊꯔꯨꯈꯤꯒꯦ꯫ ꯉꯁꯥꯏ ꯂꯨꯖꯈ꯭ꯔꯗꯥꯏꯅꯦ? ꯏꯔꯨꯗꯕꯤ ꯊꯣꯡꯉꯤꯔꯣ ꯆꯥꯛꯇꯨꯕꯣ? ꯍꯦꯔꯥ ꯅꯪꯁꯨ, ꯉꯁꯥꯏꯅ ꯂꯨꯖꯔꯤ, ꯍꯧꯖꯤꯛꯅ ꯁꯥꯕꯒꯤꯅꯤ꯫ ꯃꯁꯤꯗꯤ ꯅꯪꯗꯨꯝꯅꯦ ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥꯗ ꯗꯨꯛ ꯊꯥꯅꯕꯗꯣ ꯏꯔꯨꯖꯔꯒ ꯊꯥꯎ꯫ ꯍꯣꯏ, ꯇꯟꯗꯤ ꯇꯜꯂꯦꯍꯦ ꯊꯥꯟꯕ ꯀꯥꯏꯅ꯫ ꯆꯥꯛꯇꯨꯕꯨꯗꯤ ꯊꯣꯡꯉꯝꯃꯅꯨ, ꯍꯣꯔꯦꯟ ꯂꯨꯍꯣꯡꯐꯝꯗꯒꯤꯅꯦ ꯆꯥꯅꯅꯕ ꯄꯨꯔꯛꯑꯒꯦ꯫ ꯏꯃꯥ ꯏꯆꯥ ꯑꯣꯛꯅꯅꯕ, ꯆꯥꯛ ꯊꯣꯡꯗ꯭ꯔꯕꯁꯨ ꯌꯥꯅꯅꯕ꯫ ꯏꯃꯥ, ꯅꯪꯁꯦ ꯁꯤꯡꯗꯤ ꯁꯤꯡꯕꯖꯥꯠꯅꯤꯍꯦ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯦꯡꯁꯨ ꯇꯤꯡꯗ꯭ꯔꯦ, ꯆꯥꯛ ꯊꯣꯡꯕꯒ ꯇꯟꯕꯅꯦ꯫ ꯐꯅꯗꯨꯝ ꯐꯔꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯅꯨꯡꯇꯤꯒꯤ ꯂꯩꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯍꯩ, ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯔꯅꯤ? ꯄꯣꯌꯦꯡꯅ ꯀꯅꯥꯅ ꯄꯤꯗꯣꯏꯕ ꯍꯥ? ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕꯁꯤꯁꯨꯅꯦ ꯄꯣꯌꯦꯡ ꯂꯨꯄꯥ 50ꯇꯪ ꯄꯤꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯇꯣꯞꯄꯁꯤꯡꯗꯤꯅꯦ ꯆꯥꯝꯃ ꯄꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤꯅꯦ ꯁꯤꯡꯕꯅꯤꯅ 50ꯇꯅꯤ ꯄꯤꯔꯤꯕ꯫ ꯏꯃꯥꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯇꯧꯒꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯃꯣꯏꯅ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯏꯃꯥꯟꯅꯕꯒꯤ ꯄꯣꯠꯌꯦꯡ ꯄꯤꯕꯗ 50ꯗꯪ ꯑꯣꯏꯅ ꯄꯤꯔꯒꯦ, 50ꯗꯒꯤ ꯍꯦꯜꯂꯔꯣꯏꯒꯦ꯫ ꯑꯗꯨꯅꯤ, ꯄꯪꯕ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤꯅꯦ꯫ ꯐꯔꯦ, ꯅꯪꯅꯦ ꯐꯛꯀ ꯊꯥꯗꯅ ꯏꯃꯥꯒꯤ ꯆꯟꯗꯟ ꯎꯄꯨꯒꯗꯣ ꯊꯥꯡꯇꯣꯛꯑꯝꯃꯨ꯫ ꯏꯃꯥꯅꯦ ꯏꯔꯨꯕ ꯑꯝꯇ ꯖꯣꯝ ꯂꯥꯎꯅ ꯆꯥꯏꯊꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯆꯠꯈꯤ ꯊꯣꯏꯅꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯕꯣꯊꯦꯅ, ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯂꯩꯕ꯭ꯔꯣ? ꯑꯩ ꯂꯥꯛꯏꯌꯦ꯫ ꯍꯩꯃꯥ, ꯏꯇꯥꯎ ꯂꯥꯛꯏꯔꯣ? ꯆꯪꯉꯣ ꯂꯥꯛꯑꯣ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯅꯁꯛꯅꯤꯅ ꯏꯋꯥꯎ ꯍꯦꯛ ꯋꯥꯎꯒꯩ ꯂꯩꯔꯝꯃꯤꯁꯤꯅ꯫ ꯃꯅꯝ ꯆꯦꯜꯂꯦ ꯅꯁꯥꯗꯣ, ꯅꯅꯥꯛ ꯅꯛꯄꯒ ꯉꯝꯗ꯭ꯔꯦ꯫ ꯏꯔꯨꯁꯤꯔꯅ ꯇꯧꯔꯝꯕꯅꯦ꯫ ꯑꯗꯨꯗꯅꯦ ꯁꯥꯒ ꯁꯥꯕꯒ꯫ ꯍꯣꯏꯅꯦ ꯆꯠꯂꯣ, ꯏꯔꯨꯖꯔꯨꯔꯣ, ꯑꯗꯨꯒꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯎꯁꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯙꯨꯛ ꯊꯥꯜꯂꯝꯃꯨ ꯍꯥꯏ꯫ ꯏꯔꯨꯖꯔꯒ ꯑꯩ ꯆꯠꯊꯣꯛꯑꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ꯫ ꯍꯣꯏꯁꯦ, ꯑꯗꯨ ꯅꯪꯅ ꯍꯜꯂꯛꯁꯦꯕ꯫ ꯊꯨꯔꯣ, ꯂꯥꯛꯎ ꯀꯨꯏꯔꯣꯏ꯫ ꯍꯣꯏ꯫ ꯕꯣꯊꯦꯒ ꯊꯦꯝꯕꯨꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯅꯤ ꯂꯥꯜꯂꯒ ꯂꯥꯛꯂꯦꯗꯣ꯫ ꯏꯇꯥꯎ, ꯀꯗꯥꯏꯗꯅꯣꯃꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯣ? ꯊꯕꯛꯁꯤꯕꯨ ꯌꯧꯗ꯭ꯔꯤꯕꯣ? ꯌꯧꯔꯦꯃꯤ ꯏꯇꯥꯎ, ꯑꯥꯗ ꯅꯨꯄꯤ ꯑꯅꯤ ꯂꯦꯞꯄꯤꯁꯤꯅꯤ꯫ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯍꯥꯟꯅ ꯍꯥꯏꯒꯦ ꯍꯥꯏꯗꯦ ꯏꯇꯥꯎ꯫ ꯅꯪꯁꯤꯃ ꯅꯠꯇꯦ, ꯐꯤꯔꯣꯜꯒꯁꯦ ꯈꯔ ꯅꯥꯟꯅ ꯂꯥꯛꯀꯅꯤꯗꯅ꯫ ꯅꯪꯁꯤꯗꯤꯕ ꯍꯥꯟꯅꯁꯨ ꯍꯥꯏꯗꯦ, ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯩꯗꯤ꯫ ꯆꯠꯂꯣꯍꯦ, ꯎꯅꯔꯤꯁꯦ ꯑꯩꯒꯤꯅꯤ, ꯅꯪꯒꯤ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯐꯥꯎꯕ ꯁꯦꯠꯂꯛꯏꯁꯦ ꯌꯦꯡꯉꯣꯗꯅ꯫ ꯀꯩꯗꯕꯨ ꯀꯦꯗꯣꯏꯅꯣ? ꯃꯁꯤꯗꯤ ꯂꯥꯛꯑꯣ ꯆꯪꯉꯨꯔꯁꯤ꯫ ꯍꯦꯔꯥ,
ꯑꯗꯨꯏꯁꯨ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯁꯨ ꯀꯣꯏꯖꯗ꯭ꯔꯤꯕ ꯑꯗꯣ ꯃꯃꯥꯟꯅꯕꯤꯒ ꯑꯐꯕ ꯂꯩꯔꯗꯤ ꯑꯩꯒꯤ ꯑꯝꯇ ꯁꯤꯜꯂꯣꯕ ꯅꯪꯕꯨ ꯏꯃꯥꯅꯁꯨ ꯅꯨꯄꯤ ꯄꯨꯁꯜꯂꯛꯇꯦꯅ ꯉꯥꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯥ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯤ ꯃꯃꯧ ꯄꯥꯝꯃꯤ ꯑꯩꯅ ꯁꯣꯝꯗ ꯑꯝꯇ ꯐꯪꯗ꯭ꯔꯤ ꯀꯥꯏꯗꯩ ꯐꯪꯅꯦꯒꯦ ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ ꯀꯣꯏꯕ ꯂꯥꯡꯕꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯇꯜꯂꯦꯅ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯒ ꯅꯪꯕꯨ ꯊꯤꯔꯛꯑꯣꯏ ꯏꯇꯥꯎ ꯅꯨꯄꯥ ꯅꯪꯅ ꯑꯣꯏꯅ ꯊꯤꯒꯗꯕꯅꯤ ꯅꯪ ꯁꯤꯗꯤꯕ ꯍꯣ ꯐꯔꯦꯁꯦ ꯑꯩꯅꯦ ꯑꯃ ꯁꯤꯟꯕꯤꯔꯒꯦ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯨꯅꯦꯕ ꯏꯇꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯨꯄꯤ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯑꯗꯨꯋꯥꯏ ꯇꯝꯅ ꯂꯥꯛꯂꯦ ꯊꯔꯣ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯂꯩꯁꯥꯕꯤꯅꯤ ꯃꯈꯨꯠꯁꯨ ꯂꯦꯝꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯄ ꯍꯩꯕ ꯅꯠꯇꯦ ꯁꯨ ꯅꯣꯝꯕ ꯀꯟꯕꯅ ꯃꯔꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯖꯩꯗꯣ ꯃꯃꯥꯟꯅꯕꯤ ꯇꯊꯣꯠ ꯃꯍꯥꯛꯁꯨ ꯑꯗꯨꯃꯉꯥꯏ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯇꯊꯣꯠꯀ ꯈꯪꯅꯕ ꯀꯨꯏꯔꯕꯅꯤ ꯕꯣꯊꯦꯒ ꯊꯔꯣꯒꯗꯤ ꯅꯨꯄꯥ ꯍꯥꯟꯅ ꯀꯣꯏꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯗꯦ ꯊꯕꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕꯅꯤ ꯕꯣꯊꯦꯅ ꯇꯊꯣꯠ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯦ ꯏꯃꯥꯟꯅꯕꯁꯦ ꯉꯥꯏꯔꯤꯀꯥꯟꯗ ꯀꯨꯏꯕ ꯌꯥꯕ ꯀꯨꯏꯔꯦ ꯏꯇꯥ ꯏꯕꯥꯅꯤꯅ ꯉꯥꯏꯔꯛꯏꯁꯦ ꯃꯊꯪꯗꯒꯤꯗꯤꯅꯦ ꯊꯦꯡꯅ ꯂꯥꯛꯑꯗꯤ ꯌꯨꯝꯗ ꯆꯪꯈꯤꯒꯗꯕꯅꯤ ꯅꯠꯇꯦ ꯅꯨꯄꯥ ꯅꯣꯏꯅꯕꯨ ꯀꯦꯔꯒ ꯂꯩꯔꯨꯔꯤꯔꯕ ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯑꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯝꯕꯔ ꯁꯥꯏꯀꯜꯗꯣ ꯌꯥꯗꯕꯗꯒꯤ ꯈꯣꯡꯅ ꯂꯥꯛꯄꯗ ꯈꯖꯤꯛ ꯊꯦꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤꯃꯤ ꯈꯨꯜꯁꯨ ꯑꯅꯤꯅꯤ ꯂꯥꯜꯂꯒ ꯂꯥꯛꯏꯁꯦ ꯋꯥꯔꯤꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯅꯁꯨꯝꯂꯥꯡꯒꯤ ꯋꯥꯔꯁꯨ ꯋꯥꯖꯔꯒꯦꯅ ꯑꯁ ꯋꯥꯔꯤꯒꯗꯤ ꯑꯁ ꯌꯥꯔꯤꯁꯦ ꯅꯈꯣꯏ ꯏꯇꯥꯎꯁꯤꯗꯤ ꯑꯝꯇ ꯎꯗ꯭ꯔꯤꯅ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯁꯛ ꯈꯪꯅꯁꯦ ꯁꯟꯅ ꯂꯦꯛꯄ ꯃꯥꯟꯈꯩ ꯍꯜꯂꯛꯂꯤꯕ ꯃꯁꯝ ꯑꯗꯣ ꯑꯃꯨꯛꯇꯪ ꯃꯈꯨꯠꯅ ꯅꯥꯜꯂꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨꯗꯤ ꯃꯄꯥꯟ ꯏꯄꯥꯟ ꯀꯌꯥ ꯊꯣꯛꯇꯕ ꯑꯗꯨꯗ ꯁꯨꯝ ꯃꯤꯡꯕꯨꯗꯤ ꯊꯦꯝꯕꯨꯡ ꯀꯧꯖꯩ ꯑꯣ ꯑꯩꯒꯤꯅ ꯇꯊꯣꯠ ꯑꯗꯨꯒ ꯏꯇꯥꯒꯤꯅ ꯊꯔꯣ ꯀꯧꯏ ꯊꯔꯣꯁꯦ ꯉꯁꯤꯗꯤ ꯋꯥꯒ ꯀꯌꯥ ꯉꯥꯡꯗꯦꯗ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯕꯣꯊꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯖꯗꯦꯀꯣ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯥꯔꯤꯅꯤ ꯁꯛꯁꯨ ꯈꯪꯅꯔꯕꯅꯤꯅ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯅꯕ ꯍꯥꯏꯗꯨꯅꯤ ꯀꯧꯅꯁꯤ ꯌꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯀꯧꯔꯛꯀꯦ ꯃꯁꯛꯁꯤꯒ ꯂꯥꯛꯑꯣ ꯊꯔꯣ ꯇꯊꯣꯠ ꯅꯣꯏ ꯄꯣꯛꯐꯝ ꯃꯆꯥꯁꯤꯗ ꯁꯤꯡꯖꯨꯒ ꯕꯣꯔꯥꯔ ꯀꯩꯅꯣꯝꯃ ꯆꯥꯎꯁꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯅꯣꯏꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯣ ꯌꯥꯏꯌꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯃꯥꯡ ꯈꯤꯇꯪ ꯍꯥꯟꯅ ꯆꯠꯂꯤ ꯑꯗꯨꯒ ꯕꯣꯊꯦꯒꯤ ꯅꯥꯀꯣꯡꯗ ꯊꯦꯝꯕꯨꯡꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯏꯇꯥꯎ ꯃꯃꯥꯟꯅꯕꯤꯁꯦ ꯑꯩꯒꯤ ꯍꯥꯏꯅꯕꯤꯔꯣ ꯌꯥꯝ ꯂꯦꯝꯃꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯣꯏ ꯅꯪꯁꯨ ꯉꯥꯏꯉꯝꯗꯦ ꯑꯩꯅ ꯋꯥ ꯍꯧꯗꯣꯔꯛꯄꯗꯕꯅꯤ ꯍꯔꯥꯎꯏ ꯑꯗꯨ ꯏꯇꯥꯎ ꯑꯩꯗꯤ ꯁꯦꯜꯒꯝꯇ ꯄꯨꯔꯛꯇꯦꯀꯣ ꯏꯃꯥꯗꯒꯤꯁꯨ ꯂꯧꯍꯧꯗꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯩ ꯄꯤꯔꯒꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇꯕꯨ ꯅꯪꯅ ꯁꯦꯜ ꯌꯥꯎꯕ ꯌꯥꯎꯈ꯭ꯔꯒꯦ ꯅꯍꯥꯟꯃꯨꯛ ꯌꯦꯟ ꯆꯥꯕꯗꯨꯗ ꯂꯨꯄꯥ 50ꯗꯤ ꯄꯨꯊꯣꯛꯈꯤꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯅꯒꯨꯟ ꯈꯪꯉꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯤꯡꯖꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯃꯥ ꯊꯣꯏꯅꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯃꯨꯡꯒꯗꯨ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯈꯤ ꯇꯟꯒꯟꯕꯤ ꯊꯣꯏꯅꯨꯗꯨ ꯏꯁꯧ ꯈꯖꯤꯛ ꯂꯥꯡ ꯀꯔꯤꯅꯣ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯤꯕꯨ ꯑꯃꯠꯇ ꯂꯣꯏꯁꯜꯂꯝꯗꯦꯅ ꯉꯁꯥꯏ ꯑꯩꯅ ꯆꯟꯗꯣꯟ ꯊꯤꯜꯂꯝꯕꯒꯤ ꯆꯟꯗꯣꯟ ꯂꯨꯕꯥꯛꯁꯤ ꯐꯥꯎꯕ ꯏꯁꯤꯡ ꯈꯨꯖꯥꯏꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯄꯨꯁꯤꯜꯂꯝꯗꯦ ꯋꯥꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉ ꯐꯥꯎꯕꯗ ꯅꯠꯇꯦ ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯥꯏ ꯏꯃꯥꯏ ꯊꯦꯝꯕꯣ ꯐꯅ ꯀꯟꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯇꯥꯗꯦ ꯂꯩꯇꯦꯅꯦꯁꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯁꯤꯕꯣ ꯌꯦꯡꯉꯨꯀꯣ ꯍꯟꯖꯤꯜꯂꯛꯈꯤꯁꯅꯨꯃ ꯄꯣꯠꯁꯤꯗꯪ ꯄꯨꯁꯤꯟꯒꯦꯗ ꯑꯩ ꯇꯧꯔꯣꯏꯗ ꯑꯝꯇ ꯋꯥꯅ ꯃꯔꯣꯜ ꯑꯃ ꯋꯥꯕꯅꯤ ꯄꯣꯊꯥꯔꯒ ꯂꯩꯊꯣꯛꯀꯦ ꯇꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡ ꯇꯞꯂꯤ ꯆꯪꯂꯛꯏ ꯃꯃꯥꯅ ꯆꯩꯔꯅꯤ ꯈꯪꯂꯕꯅꯤꯅ ꯏꯃꯥ ꯑꯩꯗꯤ ꯌꯥꯗꯕꯅꯦꯕ ꯏꯃꯥꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯌꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯏꯇꯥꯎ ꯕꯣꯊꯦꯅ ꯆꯠꯃꯤꯟꯅꯔꯨꯁꯤꯅ ꯍꯥꯏꯕꯗꯒꯤ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯍꯥꯏꯔꯝꯕꯅ ꯑꯃ ꯇꯧꯔꯝꯕꯅ ꯑꯃ ꯅꯪ ꯁꯤꯗꯤꯅꯦ ꯏꯃꯥꯗꯤ ꯋꯥꯔꯤ ꯄꯣꯊꯥꯔꯨꯔꯅꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨꯀꯣ ꯏꯃꯥ ꯆꯪꯉꯦ ꯏꯃꯨꯡꯗ ꯍꯣꯏ ꯃꯥ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯔꯁꯤꯕꯨ ꯑꯃ ꯑꯅꯤ ꯇꯧꯁꯜꯂꯝꯃꯒ ꯑꯩꯁꯨ ꯄꯣꯊꯥꯔꯨꯔꯒꯦ ꯋꯥꯏ ꯑꯩꯁꯨ ꯈꯣꯡꯅꯅꯤ ꯆꯠꯂꯨꯏꯁꯤ
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯕꯣꯊꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯨꯡ. ꯊꯦꯝꯕꯨꯡꯅ "ꯏꯇꯥꯎ ꯕꯣꯊꯦ, ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯉꯣ ꯏꯇꯥꯎ. ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏ ꯂꯩꯔꯦ ꯑꯩ." "ꯅꯪꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯩꯅ. ꯌꯦꯟꯒ ꯂꯣꯏꯔꯗꯅ. ꯆꯥꯎꯔꯕ ꯅꯪꯒꯤ ꯌꯦꯟꯁꯤꯡꯗꯨꯕꯣ? ꯆꯥꯕ ꯌꯥꯕ ꯌꯥꯎꯔꯕꯕ? ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯥꯁꯤꯒ ꯊꯛꯁꯤꯒꯗꯣ? ꯁꯦꯜ ꯄꯨꯊꯣꯛꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯨꯅꯨ. ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯅꯪ." "ꯍꯦꯔꯥ, ꯑꯣꯟꯊꯣꯛꯄ. ꯑꯩꯗꯤ ꯁꯦꯜꯁꯨ ꯊꯣꯛꯇꯅ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯀꯩꯁꯨ ꯁꯨꯗꯦ. ꯄꯥꯕꯨꯡꯅ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯊꯥꯒꯤ ꯁꯤꯟꯐꯝ ꯈꯔ ꯐꯪꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ. ꯑꯩꯁꯨꯅꯦ ꯁꯦꯜꯁꯦ ꯇꯥꯟꯕ ꯍꯧꯔꯒꯦꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯦꯛꯇ ꯇꯜꯂꯛꯄ. ꯑꯗꯨꯗꯅꯤ ꯁꯣꯏꯔꯤꯁꯦ ꯑꯩꯒꯤ ꯍꯦꯛꯇ." "ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯕꯣ ꯏꯕꯣ. ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯒ ꯊꯤꯔꯛꯑꯕꯗꯤ ꯀꯝꯗꯧ ꯇꯥꯔꯤꯕ? ꯍꯥ? ꯅꯨꯄꯤꯗꯣ ꯊꯤꯔꯦꯅ ꯈꯜꯂꯣ, ꯑꯉꯥꯡ ꯅꯨꯄꯤ ꯌꯥꯎꯔꯛꯀꯅꯤ. ꯁꯦꯜ ꯆꯪꯐꯝꯒꯤ ꯆꯪꯐꯝ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛꯇꯒꯤ ꯇꯦꯛ ꯅꯔꯅꯥꯏ ꯇꯨꯡꯁꯤꯟꯕ ꯍꯧꯗ꯭ꯔꯗꯤ ꯌꯥꯝ ꯋꯥꯗꯣꯏꯖꯥꯠꯅꯤ ꯈꯪꯉꯕ. ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯒ ꯇꯨꯡꯁꯤꯟꯕ ꯍꯧꯗ꯭ꯔꯤꯗꯣ. ꯅꯪꯕꯨ ꯏꯃꯥ ꯄꯥꯕꯨꯡꯗ ꯂꯣꯏꯅ ꯅꯟꯁꯤꯟꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯑꯩꯁꯨꯅꯦ ꯏꯁꯥꯅ ꯁꯨ ꯅꯣꯝꯗꯅ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯂꯤꯁꯤꯅꯤ. ꯅꯪ ꯍꯌꯦꯡꯋꯥꯏ ꯋꯥꯖꯅꯤ. ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯍꯦ ꯏꯕꯣ ꯅꯪ. ꯅꯪ ꯑꯃꯅꯦ ꯀꯠꯇꯟ ꯂꯥꯏ ꯆꯨꯔꯗꯅ. ꯃꯤꯅ ꯅꯪꯁꯦ ꯀꯠꯇꯟ ꯍꯥꯏꯅꯩꯗꯣ ꯆꯨꯝꯂꯕꯅꯤ ꯅꯪ." "ꯆꯨꯝꯃꯦꯕ ꯑꯗꯨꯁꯨ. ꯍꯣꯏꯅꯦ, ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯊꯕꯛꯀꯥꯗꯣ ꯁꯨꯕ ꯆꯠꯄ ꯍꯧꯔꯗꯕꯅꯤ. ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯉꯔꯥꯡ ꯊꯦꯡꯅꯕ ꯅꯨꯄꯤꯗꯣ." "ꯑꯗꯨ ꯀꯩꯗꯧꯔꯕ?" "ꯑꯩꯅ ꯌꯥꯅꯅꯕ ꯍꯥꯏꯅꯕꯤꯌꯣꯅ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯅꯪ ꯁꯤꯗꯤꯕ ꯍꯦꯛ ꯉꯥꯏ ꯉꯝꯗꯦ. ꯌꯥꯝ ꯊꯨꯅ ꯌꯥꯡꯅ ꯀꯣꯏꯅꯤꯡꯉꯛꯄꯗꯣ." "ꯍꯦꯔꯥ ꯏꯇꯥꯎ, ꯑꯗꯨꯏ ꯅꯠꯇꯦꯕ. ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯗꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯍꯟꯗꯅ ꯑꯩꯁꯦ ꯑꯗꯨꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯕ ꯇꯜꯂꯦꯕ. ꯅꯨꯄꯤ ꯊꯤꯖꯤꯜꯂꯗꯤ ꯅꯨꯄꯤꯅ ꯇꯧꯕ ꯌꯥꯏꯗꯅ. ꯑꯩꯁꯨ ꯈꯔ ꯄꯣꯊꯥꯔꯅꯤ ꯑꯗꯨꯗꯤ." "ꯅꯣꯏ ꯏꯃꯨꯡ ꯆꯣꯡꯉꯛꯄꯅꯤ. ꯃꯤ ꯃꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯕ. ꯅꯃꯥꯅ ꯆꯥꯗꯅꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ. ꯊꯕꯛ ꯍꯥꯏꯔ ꯀꯩꯁꯨ ꯌꯥꯝꯕꯁꯨ ꯅꯠꯇꯦ. ꯇꯟꯃꯟꯈ꯭ꯔꯦ ꯅꯣꯏ ꯏꯃꯥꯁꯨ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ. ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯗꯣ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯕ ꯌꯥꯏ. ꯑꯉꯥꯡ ꯂꯩꯗꯅ ꯆꯥꯏꯅꯤꯁꯨ ꯅꯠꯇꯦ. ꯁꯨꯡꯁꯤꯠꯄꯨ ꯁꯤꯠꯂꯝꯗꯣꯏꯒ ꯃꯥꯟꯗꯦ. ꯈꯨꯅꯝ ꯇꯥꯔꯗꯅ ꯑꯩꯅ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ." "ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯇꯟꯒꯟꯕꯅꯦꯕ. ꯑꯩꯅꯕꯨꯈꯔ ꯐꯔꯤ. ꯅꯨꯄꯤꯒꯤ ꯊꯕꯛꯅꯦꯕ ꯋꯥꯏ ꯁꯤꯠꯂꯝꯁꯤꯡꯁꯤꯗꯤ. ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯩꯅ ꯇꯟꯗ꯭ꯔꯀꯥꯟꯗꯅꯦ ꯑꯃꯨꯛ ꯁꯤꯠꯂꯦ. ꯏꯃꯥꯁꯨ ꯑꯃꯨꯛꯇꯤ ꯁꯤꯠꯄꯅꯤ." "ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ. ꯋꯥꯏ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯨꯡꯇꯤꯒꯤ ꯁꯤꯠ ꯁꯦꯡꯒꯗꯕ. ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯀꯥꯗꯅꯕ. ꯅꯨꯄꯥ ꯅꯨꯄꯤ ꯊꯕꯛ ꯂꯩꯇꯦ. ꯑꯉꯝꯕ ꯄꯥꯡꯅꯗꯣꯏꯅꯤ." "ꯐꯔꯦꯁꯦ. ꯑꯗꯣ ꯅꯪꯒꯤ ꯀꯇꯟ ꯆꯨꯕꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯀꯣ. ꯍꯥꯏꯗꯤ ꯊꯔꯣꯗꯨꯗꯤ ꯌꯥꯝꯅ ꯁꯨ ꯅꯣꯝꯕ ꯀꯟꯖꯕꯤ ꯅꯨꯄꯤꯅꯤ. ꯃꯥꯅ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯀꯩꯁꯨ ꯄꯥꯝꯃꯣꯏ." "ꯑꯗꯣ ꯍꯣꯏꯕ, ꯌꯥꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣꯕ. ꯅꯪꯅ ꯈꯔ ꯍꯥꯏꯖꯤꯟ ꯇꯧꯁꯤꯜꯂꯒ. ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ. ꯑꯩꯗꯤ ꯁꯨ ꯅꯣꯝꯕ ꯀꯜꯂꯦ ꯍꯥꯏꯕꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯝꯖꯔꯦ. ꯑꯩꯒꯤꯗꯤ ꯑꯩꯒꯨꯝꯕ ꯀꯇꯟ ꯆꯨꯕꯤ ꯑꯣꯏꯔꯗꯤꯅꯦ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯗꯣꯏꯅꯦꯕ." "ꯅꯇꯧꯗꯨꯗꯅꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯣ ꯑꯩꯅ ꯐꯅꯅꯕ ꯁꯤꯜꯂꯛꯑꯒꯦ. ꯍꯪꯆꯤꯠꯇꯨ ꯆꯠꯂꯨꯁꯤ ꯏꯕꯥꯅꯤ ꯄꯨꯟꯅ." ꯊꯦꯝꯕꯨꯡ ꯈꯖꯤꯛ ꯍꯔꯥꯎꯕ ꯐꯥꯎꯔꯤ. ꯊꯦꯝꯕꯨꯡꯅ ꯍꯥꯏꯃꯟꯕꯗꯒꯤ ꯕꯣꯊꯦꯅ ꯊꯔꯣꯒ ꯊꯦꯝꯕꯨꯡꯒ ꯈꯪꯅꯅꯕ ꯁꯤꯜꯂꯝꯃꯤ. ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯊꯔꯣꯒ ꯇꯥꯊꯣꯠꯀ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯂꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯔꯣꯅ "ꯏꯇꯥ, ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯗ. ꯍꯥꯟꯅꯁꯨ ꯅꯨꯄꯥ ꯈꯪꯅꯔꯛꯇꯕꯅꯤꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯁꯤꯕꯣ?" "ꯍꯩꯃ, ꯅꯪꯁꯤꯗꯤꯕ ꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯍꯧꯔꯣ. ꯇꯥ ꯊꯦꯝꯕꯨꯡ, ꯀꯔꯤ ꯃꯊꯦꯜ ꯍꯥꯕꯤꯔꯛꯀꯦ?" ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯝ ꯈꯨꯝꯃꯛꯑꯅꯤ. "ꯏꯟꯖꯥꯡꯗꯣ ꯑꯗꯩꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯪꯉꯣ. ꯀꯔꯤ ꯏꯟꯖꯥꯡ ꯄꯥꯝꯕ ꯑꯣꯏꯒꯦ ꯍꯪꯉꯣ." ꯑꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯖꯔꯛꯑꯗꯕꯅꯤ. "ꯑꯁ, ꯑꯩ ꯍꯩꯅꯗꯦꯗ. ꯃꯗꯨ ꯅꯨꯄꯥꯗꯣ ꯏꯋꯥꯎ ꯋꯥꯎꯕꯗꯧꯅꯁꯨ ꯇꯧꯕꯅꯤ. ꯃꯁꯥ ꯀꯌꯥ ꯅꯥꯟꯖꯗꯦꯕ." "ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯂꯣꯏꯅꯔꯒ ꯃꯁꯥ ꯅꯥꯟꯕ ꯄꯥꯝꯖꯩ ꯍꯥꯏꯕꯗꯅꯦ ꯑꯗꯨꯝ ꯅꯥꯟꯖꯔꯛꯑꯗꯕꯅꯤ. ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ ꯑꯗꯨꯒꯤꯗꯤ. ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ. ꯑꯩꯗꯤ ꯁꯨ ꯅꯣꯝꯕ ꯀꯟꯖꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ. ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ." "ꯍꯣ ꯈꯪꯖꯩꯌꯦ ꯅꯅꯥꯏ. ꯑꯗꯨꯅꯕꯨꯅꯦ ꯁꯨꯕ ꯅꯣꯝꯕ ꯀꯟꯈ꯭ꯔꯕ ꯇꯥ ꯊꯦꯝꯕꯨꯡꯁꯦ ꯈꯪꯅꯧꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯇꯥ ꯕꯣꯊꯦꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯦ ꯍꯥꯏ. ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯃꯃꯥꯒ ꯃꯥꯒ ꯈꯛꯇ ꯂꯩꯔꯤꯅꯦꯌꯦ. ꯃꯥꯅ ꯌꯨꯝꯗꯣ ꯂꯣꯏꯅ ꯄꯨꯔꯤꯅꯦ ꯍꯥꯏ. ꯅꯨꯡꯁꯤꯗ꯭ꯔꯥ ꯄꯥꯈꯪ ꯃꯥꯅ ꯂꯥꯡꯊꯣꯛꯇꯅ ꯂꯩꯇꯕꯤꯗ ꯁꯨ ꯅꯣꯝꯗꯅ ꯍꯣꯠꯅꯖꯔꯤꯁꯦ? ꯅꯪ ꯁꯨꯝꯇ ꯈꯜꯂꯨꯅꯦ. ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯀꯣꯏ ꯂꯥꯡꯗꯅ ꯂꯩꯕ ꯅꯨꯄꯥꯗꯨꯕꯨ ꯅꯪꯕꯨ ꯄꯥꯝꯕ꯭ꯔꯕ? ꯊꯕꯛꯀꯤ ꯃꯤ ꯑꯣꯏꯕꯗꯨꯗ ꯂꯨ ꯅꯥꯟꯕ ꯈꯔ ꯋꯥꯠꯄꯒꯤ ꯋꯥꯅꯤ. ꯑꯗꯨꯗꯩꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ. ꯅꯪꯅꯅꯦ ꯐꯤꯔꯣꯜ ꯑꯍꯟꯕꯗꯣ ꯁꯦꯠꯍꯟꯅꯤꯡꯉꯗꯤ
ꯂꯩꯔꯒ ꯄꯤꯕ ꯌꯥꯏꯗꯅ ꯍꯌꯦꯡꯋꯥꯏ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅꯅꯦ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯔꯗꯕ ꯅꯨꯄꯥꯅꯤ ꯈꯔꯁꯨ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯣ ꯈꯪꯗꯦ ꯈꯪꯅꯗ꯭ꯔꯤꯕꯅꯤꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯈꯪꯗꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯧꯀꯣ ꯍꯥꯏꯅꯔꯤꯉꯩꯗ ꯌꯦꯡꯉꯣꯗꯣ ꯑꯥꯗ ꯂꯥꯛꯏꯁꯦ ꯇꯥꯕꯣꯊꯦꯒ ꯇꯥꯊꯦꯝꯕꯨꯡꯒ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯄꯣꯊꯦꯅ ꯁꯥꯎ ꯌꯥꯗꯦꯍꯦ ꯅꯣꯏ ꯑꯃꯨꯛ ꯉꯥꯏꯅꯍꯜꯂꯤ ꯇꯧꯔꯤꯁꯦ ꯍꯣ ꯁꯥꯎꯖꯗꯦ ꯊꯔꯣ ꯑꯩꯈꯣꯏ ꯏꯇꯥꯎꯒ ꯋꯥꯔꯤ ꯇꯧꯔꯝꯃꯣ ꯇꯥꯊꯣꯠ ꯏꯕꯥꯅꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯁ꯭ꯋꯥꯏꯗ ꯏꯇꯥꯎ ꯆꯪꯉꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯏꯇꯥꯎ ꯑꯩ ꯃꯤꯍꯨꯜꯒꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯤ ꯅꯪꯕꯨ ꯆꯠꯈꯤꯅꯣꯕ ꯄꯨꯟꯅ ꯑꯗꯨꯝ ꯁꯥꯁꯤ ꯍꯦꯔꯥ ꯁꯦ ꯑꯩꯅ ꯉꯁꯥꯏ ꯇꯥꯛꯄꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯅꯤꯀꯣ ꯅꯪ ꯕꯣꯊꯦ ꯇꯥꯊꯣꯠ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯊꯔꯣ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯣꯏꯁꯤꯕꯣ ꯑꯩꯕꯨ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯂꯤꯗ ꯊꯔꯣꯅ ꯃꯥꯅꯁꯨ ꯍꯧꯔꯛꯇꯦ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯦꯛꯇ ꯍꯧꯔꯒꯦꯁꯤꯗꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯍꯧꯅꯩ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯦꯛꯇ ꯍꯧꯔꯒꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯏ ꯏꯍꯦ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯅꯩ ꯃꯃꯥꯡꯗ ꯊꯦꯡꯅꯕꯗꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯏꯀꯥꯏꯅꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯈꯪꯅꯗꯧꯔꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅꯕ ꯑꯁꯤꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯅꯔꯤꯕ ꯏꯇꯥꯎꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯕꯨ ꯏꯁꯥꯅ ꯇꯁꯦꯡꯅ ꯌꯥꯕꯤꯔꯕ꯭ꯔꯥ ꯌꯥꯖꯔꯦ ꯑꯩꯁꯨ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗꯨꯗ ꯍꯦꯛ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯑꯃ ꯐꯥꯎꯔꯨꯔꯕ ꯑꯩꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤꯗ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯈꯪꯒꯅꯤ ꯏꯇꯥ ꯇꯥꯊꯣꯠꯅ ꯇꯝꯕꯗꯒꯤ ꯇꯥꯖꯔꯦ ꯑꯩꯒꯤꯁꯨ ꯈꯪꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯟꯖꯩ ꯍꯣꯏ ꯈꯪꯖꯔꯦ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯅ ꯇꯥꯏ ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯆꯨꯝꯕꯅꯤ ꯑꯩꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯂꯦꯝꯅ ꯂꯩꯊꯣꯛꯇꯕ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯏꯇꯥꯅ ꯍꯥꯏꯕꯗꯗꯤ ꯇꯥ ꯊꯦꯝꯕꯨꯡꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ ꯏꯃꯨꯡꯁꯨ ꯇꯥ ꯊꯦꯝꯕꯨꯡꯅ ꯄꯨꯏ ꯍꯥꯏ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯑꯩꯕꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯣꯠꯅꯖꯗꯦ ꯏꯇꯥꯎꯕꯨ ꯊꯦꯒ ꯄꯨꯜꯂꯒ ꯀꯔꯕꯥꯔ ꯃꯆꯥ ꯈꯔ ꯇꯧꯁꯤꯔꯥꯅ ꯈꯟꯅꯖꯔꯤ ꯍꯥꯟꯅꯒꯤꯕꯨꯗꯤ ꯏꯇꯥꯎꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯑꯣ ꯌꯥꯝ ꯐꯩ ꯇꯧꯁꯤꯟꯒꯗꯕꯅꯤ ꯂꯦꯝꯅ ꯂꯩꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯏ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ ꯇꯥ ꯊꯦꯝꯕꯨꯡꯈꯣꯏꯁꯨ ꯍꯟꯅꯅꯕ ꯇꯧꯕꯤꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯅꯨ ꯂꯩꯀꯥꯏꯗ ꯀꯣꯏꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯐꯝꯗꯣꯛꯂꯒ ꯂꯩꯊꯣꯛꯏ ꯑꯁ ꯇꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯏꯆꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯁꯥꯕꯅꯅꯦ ꯏꯁꯥꯁꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯏꯁꯥꯁꯤ ꯄꯪꯆꯣꯛꯇ ꯆꯣꯛꯊꯩ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥꯗ ꯊꯕꯛꯀꯁꯤ ꯇꯧꯍꯜꯂꯕꯅꯤ ꯆꯥꯛꯇꯕꯨ ꯑꯩꯅ ꯊꯣꯡꯕꯤꯔꯤ ꯑꯗꯨꯁꯨ ꯇꯟꯗꯅꯅꯦ ꯑꯩꯗꯤ ꯆꯥꯛꯇ ꯑꯂꯨ ꯍꯦꯛꯇ ꯉꯥꯟꯁꯤꯜꯂꯒ ꯄꯣꯠꯐꯝꯗꯒꯤ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒ ꯂꯩꯔꯒ ꯆꯥꯕ ꯉꯥꯛꯇꯅꯤ ꯁꯥꯅꯒ ꯁꯥꯕꯒ ꯃꯩꯁꯥ ꯃꯔꯛꯇ ꯆꯥꯛꯀ ꯑꯝꯇ ꯊꯣꯡꯅꯤꯡꯗꯦ ꯕꯤꯅꯥꯅ ꯍꯣꯏꯅꯦꯍꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯌꯥꯝ ꯁꯥꯏ ꯑꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯣ ꯅꯁꯥꯗꯣ ꯈꯔꯅꯦ ꯃꯤꯠ ꯅꯥ ꯁꯤꯡꯅꯅꯕ ꯑꯗꯨꯒꯅꯦ ꯉꯟꯇꯥꯅ ꯆꯥꯛꯇꯣ ꯊꯣꯡꯉꯒ ꯆꯥꯊꯣꯛ ꯅꯃꯥ ꯅꯆꯥꯗꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅꯤꯒꯦ ꯊꯦꯡꯅ ꯅꯨꯃꯤꯠꯅꯅꯦ ꯏꯁꯥ ꯅꯝꯂꯒ ꯍꯧꯒꯠꯂꯕꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯩꯅꯤꯡꯗꯕꯅꯤ ꯊꯕꯛ ꯑꯃꯠꯇ ꯏꯁ ꯀꯥꯏꯗꯦ ꯏꯆꯦ ꯋꯥꯈꯟꯗꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨꯅꯦ ꯅꯨꯃꯤꯗꯥꯡꯗꯣ ꯊꯦꯡꯅ ꯍꯦꯛꯇ ꯇꯨꯝꯃꯤ ꯈꯔ ꯏꯪꯊꯔꯒ ꯌꯥꯍꯧꯁꯦ ꯍꯦꯛꯇ ꯉꯟꯕꯒ ꯑꯝꯇ ꯉꯝꯗꯦꯗ ꯍꯣꯏ ꯅꯪꯅꯅꯦ ꯈꯔꯒ ꯇꯟꯒꯟꯕꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯦ ꯑꯗꯣ ꯅꯪꯁꯨ ꯇꯟꯁꯜꯂꯛꯑꯦ ꯆꯥꯛꯊꯣꯡꯕꯣꯛꯁꯨ ꯇꯧꯕꯗꯣ ꯅꯆꯥꯅꯨꯄꯥꯒꯤ ꯅꯃꯧ ꯑꯃ ꯊꯤꯖꯜꯂꯣꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯁꯨ ꯈꯔ ꯀꯣꯝꯖꯔꯦꯗꯅ ꯀꯩ ꯍꯥꯏꯒꯦ ꯏꯆꯦꯅ ꯍꯥꯏꯁꯦ ꯈꯜꯂꯨ ꯅꯆꯥ ꯍꯥꯏꯔ ꯄꯥꯈꯪ ꯃꯄꯨꯡ ꯐꯖꯅ ꯐꯥꯔꯦ ꯍꯣꯏꯅꯦ ꯏꯆꯦ ꯑꯩꯗꯤ ꯅꯍꯥ ꯃꯈꯩ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯁꯨꯡꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯃꯧ ꯂꯥꯛꯂꯕꯗꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯧꯅ ꯂꯣꯏꯅ ꯇꯧꯔꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯄꯣꯊꯥꯔꯒ ꯂꯩꯔꯅꯤꯅꯦ ꯏꯆꯦ ꯑꯁ ꯅꯪꯅꯅꯦ ꯑꯐꯕ ꯉꯥꯛꯇꯅꯤ ꯄꯨꯊꯣꯔꯛꯇꯣꯏꯁꯦ ꯌꯥꯝ ꯁꯤꯡꯉꯦ ꯍꯥꯏꯕ ꯑꯣ ꯃꯁꯤꯗꯤꯅꯦ ꯏꯆꯥ ꯆꯥꯎꯔꯛꯂꯕꯗꯤꯅꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯇꯧꯒꯗꯧꯕ ꯂꯩꯔꯕꯅꯤꯅꯦ ꯅꯪꯕꯣ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯌꯨꯝꯒꯤ ꯊꯕꯛ ꯇꯧ ꯇꯥꯕ ꯏꯆꯦ ꯍꯟꯗꯛꯇꯤꯅꯦ ꯃꯧ ꯊꯤꯖꯤꯜꯂꯒꯦ ꯏꯆꯦꯅ ꯍꯥꯏꯒꯨꯝꯃꯗꯅ ꯃꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯃꯃꯧ ꯊꯤꯅꯅꯕꯒꯤ ꯋꯥꯐꯝ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯄ ꯍꯧꯔꯛꯈꯤ
Numidang chak ising chanaba matam. Mama Thoinuna, machanupa Thembung, mama machasu chak chaminari. Thoinuna, bunga, ima wafam ama haudoke khalibani. Asengba amadine ima da hai, ikaibe yadi. Ima ichadani lairisi yumsida, kanasu laibanati. Ima ichana tanane apapata tananingai laibanati. Kaiwano ima, yamluba waga mali imagi wado. Atay na teda. Nangsu haujikti pakhang mapung pharedo. Adunane, ima ichadaga lairi. Yumsida mi watli. Yumse, aduna, isagi mauthijan chirana khali. Nangi khangna jana baga laibro. Laitragana, ima na ichagi nupi singe. Hayo hayo. Nangi khangna jaba nupi lauba yabaga laibraba. Ima jima hekta hangzilai. Ikaida aidi. Ikairunu ichasidi. Hayo hayo. Khangna baga lairadi. Handakta nauna khangnaba amadi khangnari adu kuidri luhong asiga haibadudi yaraktaw mande ima khangnaba hawbada ngairi hoini adugidine kaisu khalunuse imana phananaba singe nupi machadubu kamdauge khara suning nomningba mida oibraba matan tanba nupi oiba manbraba ima adugidine yamna suning nomningba nupini hotnaba kanjaba lemna laithokpa pamjadaba thabakta laini oijaba nupini aisu Sunung bakale haibaduda khangpam pamini no ima. Aidi thabak subusu tali. Aduna ma lawradi mana suraga aina charaga laira lori. Adugi khalagani. Madui nupido aina koirisi. Ichagi wa sidi tababu nungaini he. Adumagni imana pambasu. Ichasi pangba malaga yam singa mijani ni he imadia nahangkai bukhang bukhangode. Ado Ima wa ma hange. Kaino ima hangu. Aise adum singabani. Khara tanjay haibagi wani. Nupido, madunadi nang thabak yamna suningde haibasidi khangbraba. Thabak aduk suning biduna. Suningdaba nangbu pambadi haunade. Adugidine ima. Aina aisune. Subunomba yamna kallena haizalini. Manasu adumna khanjarini. Maduda abada nupiduna su aibu pamjaredo. Haima, yam singini he ai chasidia. Haijangadabani haijangadabani. Hayeng wai laiminaraga maina khangjarakjani. Luhong horabadi yare. Imung sigine mau oirabadi. Masune upai leite. Adumai khoiga laiminaba tabani. Pare pare. Imana thuna luhongnaba silaage. Madugi nupido imau oihodaba yade. Minaga hankrabadi mangjadoini ima icha. Sel nunga yam paiba male ima. Aina pau sum tabada magi maraldo. Kai dana charaga lori. Aidi thabak suba yamna tal. Mana maina thakjani aikhoibu. Mani adumaina tawgadabani. Kaidawbagi ichana wana thabak sujarudoino ha. Mama macha asumna wari sanaraga numit adumadi haukhirami. Angakpani mama machagi wakhalse. Masana su nomlaga nungai thoke haibagi khanbagi wakhaldi makhoida leite. Migi maralna nungai gani khaliba thabakti suningdana nungai badana pamliba. Thoinu amadi Thembung mama machani. Asumna sum haukiba. Matam kharasu haukre. Nongmagi matamni tharo amadi Thembung unarami. Ta Thembung, nangse aika unaba lakpada iru suglulu jadabra. Lura amdoga mandi. Napina roga do sudana lilakpra khangdi. Manam ama inam namti. Aina hangkai nang ikaini na haidabani. Hira, nangsu onthokpa. Adumaina de hainuda. Thabak suramlaga nang boy nang dabai hatu lakpada. Mai mit khara keraktabagi iruga di nungtigi lujarini. Thabak surubagi humang thokpa mayamduna ludana tumbaga yabam tanate. Aduga isana tilau janam ahingba khara chabagi oramgani. Hoine, adune nammeba. Misuloina namamgani. Aduna nasado joton khara taw. Aduga firoldo khara su chamnaga selu. Aisu suningdibani yahurakpaga thaba hekta chale. Halakpadadi numitare. Firol suningai matamga leiba nateda. Nangnadi khangdriba. Imada haire. Imasu masaka ya phate. Nanganna yega saying chiega. Ainasu magi ngamdaba maongduda haiba ngamdri. Aduna haidre. Aina amu sangakanda he suba natana subusu ngamdri. Haima, aidi khangudredana. Adudi miyam tangina. Ta Thembung khoigi imungse
ꯏꯆꯜ ꯑꯃ ꯏꯆꯦ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯅꯇꯣꯝꯇ ꯑꯣꯏꯕꯁꯦ. ꯃꯥꯅꯦ, ꯕꯤꯔꯣꯜꯒ ꯂꯩꯖꯗꯕꯁꯤꯗ ꯑꯩꯗꯤꯅꯦ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯁꯟꯅꯤꯡꯂꯕꯅꯤ. ꯃꯧ ꯊꯤꯖꯤꯜꯂꯣꯁꯤꯅꯕꯨ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯑꯩꯁꯦ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ. ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯏꯃꯥ ꯃꯇꯣꯝꯇꯅꯤ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯤꯕ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯏꯃꯥ ꯃꯇꯣꯝꯇ ꯌꯨꯝꯗ ꯂꯩꯁꯟꯕꯁꯦ. ꯑꯗꯨꯅ ꯅꯪ ꯑꯃ ꯂꯩꯔꯒꯗꯤ ꯂꯩꯃꯤꯟꯅꯍꯧꯕ ꯌꯥꯏꯗꯅ. ꯍꯣꯏ, ꯌꯥꯕꯕꯨꯗꯤ ꯌꯥꯏ. ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯕ ꯆꯦꯟ ꯆꯣꯡꯕꯗꯨꯗꯤꯅꯦ ꯈꯖꯤꯛꯇꯪ ꯊꯨꯃꯜꯂꯤ. ꯇꯥ ꯊꯦꯝꯕꯣꯡ, ꯑꯩꯁꯨ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯌꯥꯝ ꯋꯥꯠꯂꯤ. ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ. ꯑꯗꯨꯕꯨ ꯊꯔꯣ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯨ. ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤꯗꯁꯨ ꯅꯪꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ. ꯍꯣꯏ ꯇꯥ ꯊꯦꯝꯕꯣꯡ, ꯑꯩ ꯑꯃꯨꯛꯇ ꯈꯜꯂꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ. ꯀꯌꯥꯗ ꯈꯗ꯭ꯔꯛ ꯍꯩꯔꯤꯕ ꯊꯦꯝꯕꯨꯡꯅ ꯑꯄꯪꯕ ꯃꯥꯜꯂꯒ ꯁꯨꯅꯤꯡꯗꯕ ꯀꯗꯔ ꯇꯧꯔꯤꯕ. ꯌꯦꯡꯕ ꯇꯥꯕꯅꯤ ꯄꯣꯂꯣꯏꯗ ꯀꯔꯤ ꯑꯣꯏꯔꯝ. ꯊꯣꯏꯅꯣ ꯑꯃꯗꯤ ꯕꯤꯅꯥ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯆꯦ ꯏꯕꯦꯝꯃ, ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯌꯥꯝꯅ ꯄꯛꯇꯛ ꯁꯨꯇꯛ ꯑꯣꯏꯅ ꯎꯖꯕꯒꯤ ꯋꯥꯅꯤꯀꯣ. ꯃꯅꯨꯡꯗꯗꯤ ꯁꯤꯡꯕꯅ ꯃꯃꯥ ꯑꯩꯒꯤꯅ ꯃꯔꯣꯜ ꯑꯃ ꯈꯟꯖꯔꯤꯕ. ꯏꯆꯥ ꯊꯥꯒꯠꯄꯒꯤ ꯋꯥꯒꯗꯤ ꯅꯠꯇꯦꯀꯣ. ꯍꯩꯃꯥ, ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅꯅꯣ, ꯇꯝꯃꯨꯅꯦ ꯇꯥꯁꯤꯅꯤ. ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯆꯦ, ꯅꯍꯥꯟ ꯍꯥꯏꯅꯕ ꯃꯧ ꯊꯤꯕꯒꯤ ꯃꯇꯥꯡꯗꯨꯅꯤ. ꯏꯆꯥ ꯅꯨꯄꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯕꯛꯀ ꯌꯥꯝꯅ ꯐꯕ, ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕ ꯅꯨꯄꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ. ꯑꯩꯗꯤꯅꯦ ꯃꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯕꯅꯤ. ꯑꯣꯟꯊꯣꯛꯅꯁꯨ ꯊꯥꯖꯈꯤꯗ꯭ꯔꯦꯗ. ꯊꯣꯏꯅꯨ ꯏꯕꯦꯝꯃ, ꯅꯪꯅ ꯇꯝꯃꯤꯕ ꯄꯥꯎꯁꯤꯕꯨ, ꯍꯥꯏꯗꯤ ꯅꯆꯥ ꯅꯨꯄꯥꯗꯨꯁꯨ ꯁꯨꯅꯤꯡꯗꯦꯗꯅ, ꯇꯟꯒꯜꯂꯤꯗꯅ. ꯑꯗꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯕꯤ ꯊꯕꯛ ꯀꯟꯖꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯆꯥ ꯅꯨꯄꯥꯗ ꯀꯝꯗꯧꯅ ꯌꯥꯔꯛꯇꯣꯏꯅꯣꯕ? ꯑꯗꯨꯒꯤꯗꯤꯅꯦ ꯏꯆꯦ, ꯏꯆा ꯅꯨꯄꯥꯅ ꯍꯥꯏꯖꯜꯂꯤꯌꯦ ꯃꯥꯗꯤ ꯊꯕꯛ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯦꯅ. ꯃꯥꯅ ꯌꯨꯝꯗ ꯇꯧꯔꯤꯁꯤꯗꯤ ꯈꯪꯗ꯭ꯔꯤꯕ. ꯁꯤꯡꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ. ꯃꯁꯛꯇꯕꯨ ꯄꯪꯕ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ. ꯏꯁ, ꯂꯣꯏꯔꯦꯅꯦꯗꯀꯣ. ꯑꯗꯨꯕꯨꯅꯦ, ꯅꯨꯄꯤꯗꯨꯅ ꯈꯪꯂꯛꯄ ꯊꯣꯛꯂꯒꯗꯤ ꯀꯝꯗꯧꯕꯅꯣꯕ? ꯅꯨꯄꯤꯗꯨꯅ ꯅꯆꯥ ꯅꯨꯄꯥꯗꯣ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤ ꯁꯣꯏꯔꯣꯏꯀꯣ ꯊꯣꯏꯅꯣ. ꯍꯥꯏꯕꯤꯗꯤ ꯍꯥꯏꯁꯤꯅꯤ. ꯑꯗꯨꯅꯅꯦ ꯊꯨꯅ ꯆꯦꯟꯁꯤꯟꯍꯧꯅꯅꯕ ꯇꯧ. ꯅꯨꯄꯤꯗꯨꯅꯅꯦ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯅꯆꯥ ꯅꯨꯄꯥꯗꯣ ꯋꯥꯖꯅꯤ, ꯉꯥꯎꯗꯅ ꯆꯠꯆꯅꯤꯀꯣ. ꯍꯣꯏꯅꯦꯍꯦ ꯏꯆꯦ. ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯊꯨꯅ ꯂꯨꯍꯣꯡꯕꯤꯒꯦ, ꯆꯦꯟꯗꯪ ꯆꯦꯟꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯅ. ꯍꯟꯗꯛꯃꯨꯛꯇꯪꯒ ꯐꯖꯅ ꯑꯝꯇ ꯍꯥꯏꯒꯦ. ꯁꯤꯗ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯑꯩ ꯍꯦꯛꯇ ꯍꯥꯏꯕ ꯆꯠꯂꯗꯧꯅꯤ. ꯏꯃꯧꯗꯣ ꯅꯝꯗꯅ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯊꯣꯏꯅꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯨꯄꯤꯗꯨ ꯄꯨꯁꯜꯂꯛꯑꯣꯗꯅ. ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯃꯥꯅ ꯍꯥꯏꯔꯛꯏꯁꯦ. ꯅꯪ ꯅꯨꯄꯤꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯣ ꯄꯥꯝꯕ꯭ꯔꯕ? ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯒꯨꯟꯗꯣ ꯍꯦꯛ ꯈꯪꯂꯛꯄꯒ ꯅꯨꯄꯤꯗꯣ ꯅꯪ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ. ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ. ꯑꯗꯨꯅꯅꯦ ꯑꯊꯨꯕꯗ ꯌꯨꯝꯁꯤꯗ ꯄꯨꯔꯛꯅꯕ ꯇꯧꯅꯤ ꯅꯪꯕꯣ. ꯍꯣꯏ, ꯏꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯑꯩ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯇꯧꯔꯒꯦ ꯏꯃꯥ. ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯛꯎ ꯏꯆꯥꯁꯤꯗꯤ. ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ. ꯏꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯐꯪꯒꯗꯕ ꯂꯩꯌꯦꯕ. ꯍꯣꯏ ꯏꯃꯥ, ꯑꯩ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯒꯦ. ꯃꯃꯥ ꯊꯣꯏꯅꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯊꯦꯝꯕꯨꯡꯅ ꯊꯔꯣꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯈꯤ. ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯃꯌꯨꯝꯗ ꯈꯔ ꯂꯩꯅꯤꯡꯂꯤ, ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤ. ꯃꯇꯥ ꯇꯥꯊꯣꯠꯇ ꯋꯥꯔꯤ ꯇꯧꯔꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯇꯥꯊꯣꯠꯅ, ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯅꯪꯕꯣ? ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯏꯇꯥ ꯏꯕꯦꯝꯃ, ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯟꯐꯝꯒ ꯑꯝꯇ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ. ꯇꯥ ꯊꯦꯝꯕꯨꯡꯅ ꯃꯔꯣꯜ ꯑꯃ. ꯍꯩꯃꯥ, ꯇꯥ ꯊꯦꯝꯕꯨꯡ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ, ꯑꯩ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯏꯇꯥ, ꯍꯟꯗꯛꯇꯤ ꯇꯥ ꯊꯦꯝꯕꯨꯡꯁꯦ ꯑꯩꯉꯣꯟꯗ ꯆꯦꯜꯂꯁꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯏ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ. ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯔꯤꯁꯦ. ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ. ꯑꯗꯨꯝ ꯇꯛꯁꯤꯜꯂꯛꯏ. ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯍꯩꯃꯥ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯇꯥ ꯊꯦꯝꯕꯨꯡ ꯍꯥꯏꯔ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ, ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯅ ꯉꯥꯎꯁꯤꯟꯅꯕꯁꯨ ꯅꯠꯇꯦ. ꯃꯇꯥꯡ ꯆꯞ ꯆꯥꯔꯕꯅꯤ ꯏꯇꯥ. ꯑꯩꯁꯨꯅꯦ ꯃꯊꯪ ꯆꯍꯤꯗ ꯆꯦꯜꯂꯁꯦꯅ ꯍꯥꯏꯅꯔꯕꯅꯤ. ꯃꯔꯨꯞ ꯐꯪꯗꯧꯁꯨ ꯂꯩꯕ. ꯑꯗꯨꯒꯤ ꯏꯕꯥꯅꯤꯅ ꯌꯥꯎꯃꯤꯟꯅꯕ ꯃꯔꯨꯞꯅꯦꯕ. ꯀꯣꯛ ꯆꯦꯜꯂꯣ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤ ꯅꯛꯅꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ. ꯑꯗꯨꯕꯨꯅꯦ ꯏꯇꯥ, ꯅꯪꯒꯤꯗꯤ ꯈꯪꯅꯕꯁꯨ ꯈꯔ ꯀꯨꯏꯔꯦ, ꯑꯩꯗꯤ ꯈꯪꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ. ꯑꯗꯨꯅ ꯑꯁ, ꯇꯟꯕ ꯑꯃ ꯌꯥꯎꯔꯕꯅꯤꯗ ꯑꯩꯗꯤ. ꯃꯣꯏ ꯏꯃꯥꯅꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯍꯥꯏ. ꯈꯪꯗꯦ, ꯀꯩꯀꯩꯅꯣ ꯌꯥꯝ ꯉꯥꯡꯉꯝꯕꯅꯤ. ꯃꯆꯥ ꯍꯥꯏꯔ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯥꯎꯅ ꯍꯣꯡꯅꯤꯡ ꯇꯧꯔꯤꯅꯤ.
Pangano ibema, nang nungai leiduni, naning nakha tauna. Aine, wakalse yam charangne ibema. Farese, mawong yengase. Hayengdo unase na haikibani. Hairak adum chenkragi. Hairak tragana adum tuwe. Haima, nangi warise. Asam na numit adumadi haukri mathangi numit ni Thembong amadi Tharo aniru unarami. Ngasidi ai nang pudana halaroi ko lao chalasi. As, matam khare laibusu yabasida. Aikhoise yamna liba maksu natri. Hekta ngai ngamde. Aina haujiluba marup numrup mayamsina marolama. Aikhoi yumda leiraga adum tobo yaida adugidi. Aike shuting biroi. Tharo maso upai leiti khangnaruba kobunina. Ya tauduna aduma gyarami mama thoinuna. Mangolda fida ama tharaduna phamlaga leirami. Thabal so onthokna phai. Tandan maingan biso koi pai pai. Mahaki matungda Thembong amadi Tharo. Thembong khogi mayum yori. Mama na yabani na yumda hadum lagli. Thai khotpa amata taududre. Machaga mamauga lagpa ubada harau hairai. Haima. Na khoi yorak na bro. La. Chango. Koirunu imausidi. Ima. Ngasidi imagi nungba nachana thungalabani. Aikhoibu mangol bibi. Yare. Haugulo. Mangol oiro. Chango imungda. Nungaire. Ima nungaire. Tharo amadi Thembong mama thoinuda khurumjai aduga laining thau khurumba loiraba matungda Thembonggi kada Tharo phamduna lei. Tanja aduda thoinu changaktuna amuk hairaklami. Ibungo, injanga do bothe pau pikhrabra ma thonghalu. Ngasidi ima sune. Thangnabagi ahal amani tang hairugi hayeng pau hanba chatnanaba. Fare bema phiga do hungtoga ne injang semba haugalamo imausidi. Sese. Ngasidagidi ne nangsu aikhoi imungi mi oirabani. Nungaire. Ima yam nungaire. Hoima. Paubudi ngasaina piramabani. Thoinuso hobe chatki. Mama machadi haraubana loire adubu Tharodi leiriba Thembonggi kaadu ubada hainadaba ama phaurabani. Pothapam chadana thamliba pochai amadi mafi marhol. Taibidraba kairaba leibak makha adu yengdi koilei leiduna makhada. Subidabagi mosilaga leiriba Kangal Faijup amadi Mompak Pida Lepak Makha adusu lekrak chale. Taidaba kuimanbana oirambadai pibam maduda Tharo karino haiba ama phaujai. Ta Thembong yumsibu kanagino yam mole. As aidi hainadreda khongase makhada thamgadaba. Thembongna aikhoigini thabak chinmanbasida taiba sangraba adugini tairaga adum phajanida. Kaino haisibo Noi mungbu adum yai mara oina nungai haidaine. Sibu kaino daisibo. Nangse yam motba mi malida. Pot khutam jai thamsiga ayam hainaraktre. Noi imani na tauridusu mayaga do ichuju. Wayam na chaba malida. As wasamana dusu phajana halaga punba khutpa taude. Noi mungse ai leiba hainagadaba mande. Ahing lenjingai sida ayumda halobana phagadaba male. Ta Thembong ai chalage. Ai ngamroi nongoda leiba. Tharo chatkige haina fadhaugatke tawi. Aduga Thembongna makhudada tapai aduga mamangda thachinduna hairai. Kaino cheni na laaga kaidobagi nayumda handuna chatkiba yaro. Nangbu phangnaba honabada yam warakhrajani khangaba. Yaro. Yumsidagi chakkiba yaro ko. Ta Thembong aina haisini. Ai yumda hanjakragi. Asuk yamna motba yumsida ai leiba ngamoi ko. Thembongga Tharoga asumna ngangnaringai tanja asida Laikai nupi aniga thoinuga lakminarami binasu yawi. Oiramliba matamtuda moisu ngai. Haima. Nakhoi anidi kaidaunare. Hai, bungo. Ibemasina pairisina karigino. Nangna kari hairurage. Ima. Masinupise amta phajelo. Mayumda halage. Aikhoi imungse yam motle. Leiba hainaroi. Ma cheni na laaga mayum chatlage. Binana. Ihe. Adudi kadaidagi yaranege. Mi hauji ahalaman pau hanba chatpinaba hairamlaga laibani. Namaga aikhoigana. Ibema nina dana phajana wari sanaraga loirisi. Thoinuna binada ingit tauduna hairai. Nupi adugi mabuk phananaba binadi wangangba sakpa khara haibani. Yengoi nangna adumaina tauradi wathok oigadoribani. Se inewa haigi. Yumse makha se nungju tha matamda ising thumbada he yawi haidani. Leibak anauba khara thonjinbani. Ibungo Thembonggi luhong khongdongba nangnanaba haidani yumse khara semjin sajinaba haidani. Nangna wakhaldo lana khali.
ꯂꯩꯕꯗꯁꯨ ꯂꯝꯁꯦ ꯃꯣꯏꯒꯤꯁꯦ ꯅꯥꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯉꯥꯡꯉꯤꯕꯅꯤ ꯑꯍꯥꯟꯕ ꯎꯕꯗ ꯃꯣꯠꯂꯦ ꯈꯔ ꯇꯩꯊꯣꯛꯑꯣꯅ ꯀꯣꯟꯅꯗꯤ ꯈꯪꯉꯛꯑꯦ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛ ꯂꯨꯍꯣꯡꯕ ꯑꯁꯤꯒ ꯂꯣꯏꯅ ꯁꯦꯝꯃꯗꯕꯅꯤ ꯐꯤ ꯅꯨꯡꯁꯤꯅꯅꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅꯤꯅ ꯃꯃꯥ ꯃꯆꯥꯁꯦ ꯑꯗꯨꯅꯅꯦ ꯁꯨꯕ ꯉꯝꯖꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅꯁꯨ ꯐꯖꯅ ꯌꯨꯝꯁꯦ ꯀꯣꯏꯕ ꯍꯩꯕ ꯃꯊꯧ ꯇꯥꯏ ꯅꯅꯦꯝꯄꯣꯛ ꯍꯥꯏꯔ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯦꯗꯣ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯅꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯤꯜ ꯂꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯍꯩꯗꯦꯀꯣ ꯊꯣꯏꯅꯨꯅ ꯏꯃꯥꯅꯦ ꯑꯍꯟꯕ ꯐꯤ ꯂꯣꯏꯅ ꯁꯤꯟꯕꯤꯔꯒꯦꯁꯦ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ ꯊꯔꯣꯒꯤ ꯃꯕꯨꯛ ꯊꯦꯝꯕ ꯌꯥꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯊꯝꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯅꯨꯄꯤꯁꯤꯡꯁꯨ ꯍꯟꯅꯈ꯭ꯔꯦ ꯃꯍꯩ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯔꯨꯔꯕ ꯃꯇꯨꯡꯗ ꯊꯦꯝꯕꯨꯡ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯊꯔꯣ ꯃꯥꯗꯤ ꯇꯨꯝꯕꯒ ꯌꯥꯕ ꯅꯠꯇꯦ ꯊꯔꯣꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯎ ꯋꯥ ꯑꯃꯗꯤ ꯐꯥꯟ ꯃꯔꯣꯟ ꯂꯣꯟꯗꯨꯅ ꯉꯥꯛꯁꯤꯟꯗꯨꯅ ꯊꯅꯝꯂꯤ ꯃꯁꯤ ꯄꯨꯝꯕ ꯃꯅꯦꯝ ꯊꯣꯏꯅꯨꯅ ꯊꯔꯣ ꯃꯥꯕꯨ ꯆꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯉꯁꯥꯏꯅ ꯊꯅꯝꯂꯕꯅꯤ ꯊꯔꯣ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯦꯝꯕꯨꯡꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯊꯦꯝꯕꯨꯡ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯑꯗꯨꯒ ꯃꯃꯥꯏꯗ ꯅꯥꯔꯗꯨꯅ ꯅꯥꯜꯂꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯏ ꯀꯥꯡ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯉꯁꯥꯏꯗꯒꯤ ꯑꯗꯨꯗꯣ ꯈꯖꯥꯏꯗꯨꯗ ꯇꯣꯡꯉꯕ ꯑꯗꯣ ꯍꯥꯠꯄꯅꯤꯗ ꯇꯨꯝꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯀꯥꯡ ꯍꯥꯠꯄꯅꯦꯕ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯍꯔꯥꯎꯏꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈꯤ ꯊꯦꯝꯕꯨꯡ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯊꯔꯣ ꯌꯥꯅꯤꯡꯗ ꯎꯄꯥꯏ ꯂꯩꯇ ꯅꯣꯡꯉꯥꯟꯈꯤ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯊꯔꯣ ꯊꯤꯟꯅꯅꯕ ꯊꯧꯔꯥꯡ ꯂꯩꯗꯣ ꯆꯠꯂꯝꯗꯥꯏꯗ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯊꯦꯝꯕꯨꯡ ꯃꯉꯣꯟꯗ ꯈꯨꯔꯨꯝꯃꯤ ꯊꯦꯝꯕꯨꯡ ꯄꯦꯔꯤ ꯇꯧꯔꯒ ꯊꯔꯣꯗ ꯍꯥꯏꯔꯛꯏ ꯊꯔꯣ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯣꯕ ꯋꯥꯔꯧꯅꯣꯕ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯆꯦꯟꯕꯅꯦꯕ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯅ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯒꯥꯏꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯅꯪ ꯀꯥꯎꯔꯕꯣ ꯏꯕꯥꯅꯤ ꯐꯖꯅ ꯅꯨꯡꯁꯤꯅꯩ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯁꯥꯅ ꯌꯥꯗꯦ ꯒꯥꯏꯗꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯕꯥꯅꯤ ꯊꯨꯅ ꯂꯨꯍꯣꯡꯅꯕꯅꯤ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯗꯁꯨ ꯍꯥꯏ ꯁꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯅꯪ ꯀꯩꯅꯣꯝꯃ ꯆꯥꯎ ꯁꯦ ꯂꯨꯄꯥ 100 ꯈꯛꯇꯅꯤ ꯑꯁ ꯁꯤꯕꯨ ꯄꯤꯅꯕ꯭ꯔꯕ ꯁꯤ ꯈꯛꯇꯪꯁꯦ ꯁꯦꯜ ꯄꯥꯏꯕ ꯀꯨꯕꯦꯔ ꯃꯍꯥꯖꯣꯟ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯇꯧꯍꯩꯗꯦꯁꯦ ꯂꯧꯁꯤꯜꯂꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯃꯌꯥꯝ ꯄꯤꯕꯤꯗꯣꯏꯅꯤ ꯕꯦꯝꯃ ꯂꯧꯁꯤꯜꯂꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯄꯪꯖꯕꯅꯤ ꯆꯠꯅꯕꯤꯒ ꯑꯃꯠꯇ ꯈꯪꯖꯗꯕꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯏꯃꯥꯅꯁꯨꯅꯦ ꯁꯤꯟꯅꯍꯧꯗ꯭ꯔꯦ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯊꯔꯣ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯀꯞꯂꯗꯨꯅ ꯍꯥꯏꯕꯅꯤ ꯅꯨꯄꯥꯗꯣ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯅꯗꯤ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯥꯟꯅ ꯈꯪꯅ ꯆꯥꯟꯅꯅ ꯇꯧꯕ ꯃꯔꯝꯅ ꯃꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅꯨꯄꯤꯅ ꯃꯣꯡꯐꯝ 2 ꯁꯨꯍꯩꯗꯦ ꯍꯥꯏꯅ ꯑꯀꯟꯕ ꯆꯠꯅꯕꯤ ꯂꯩꯕꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯛꯁꯤꯟꯕꯗꯒꯤ ꯏꯀꯨꯏ ꯀꯨꯏꯈꯤꯗꯦ ꯊꯔꯣ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝ ꯊꯔꯣ ꯏꯁꯧ ꯈꯖꯤꯛ ꯂꯥꯡꯖꯩ ꯊꯕꯛ ꯇꯧꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠ ꯑꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯍꯧꯒꯠꯅꯤ ꯈꯪꯗꯦ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯂꯥꯝꯃꯦꯒ ꯈꯣꯠꯂꯦꯒ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯥ ꯏꯕꯦꯝꯃ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦꯕ ꯃꯃꯥꯁꯦ ꯃꯣꯠꯄꯅꯤꯅ ꯃꯆꯥꯁꯤꯁꯨ ꯃꯣꯠꯄ ꯇꯥꯕꯅꯤ ꯑꯩꯗꯤ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯛꯄꯅꯣ ꯊꯔꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯐꯝ ꯂꯩꯗꯀꯣ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯆꯩ ꯌꯦꯡꯉꯣ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯃꯈꯣꯏ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯍꯧꯖꯤꯛꯁꯨ ꯃꯤꯠꯇ ꯁꯪ ꯎꯔꯤ ꯈꯨꯃꯣꯠꯇꯣ ꯑꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕꯒꯤ ꯆꯪꯕꯗꯁꯨ ꯆꯐꯨ ꯎꯌꯥꯟꯒꯗꯣ ꯀꯣꯛꯐꯥꯏꯕꯨ ꯀꯥꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯔꯥꯡꯒ ꯏꯊꯨ ꯊꯨꯔꯒ ꯆꯥꯛꯈꯨꯝꯒꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯄꯗꯒꯤ ꯁꯤꯠ ꯁꯦꯡꯕ ꯀꯟꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯂꯩꯕ ꯌꯨꯝꯒ ꯆꯥꯛꯈꯨꯝꯕꯨ ꯃꯥꯜꯂꯛꯏ ꯏꯁꯣꯔꯒꯁꯦ ꯑꯃꯗ ꯆꯪꯉꯛꯑꯝꯃꯣꯏ ꯏꯃꯨꯡꯁꯦ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯇꯤꯅꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯁꯨ ꯂꯥꯠꯆꯔꯦꯗꯣ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯆꯪꯕ ꯏꯃꯨꯡ ꯅꯠꯇꯦ ꯏꯁꯧ ꯂꯥꯡꯕꯤꯁꯨ ꯇꯥꯕ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯎꯕꯗ ꯂꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕꯤꯁꯨ ꯈꯪꯉꯣ ꯃꯆꯤꯟ ꯇꯦꯡꯉꯒ ꯇꯣꯛꯀꯅꯤ ꯏꯅꯦꯝꯅꯦꯅ ꯇꯧꯔꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯥꯟꯅꯗꯤ ꯇꯧꯔꯝꯕ ꯃꯥꯕꯨꯗꯤ ꯑꯩꯅ ꯈꯔ ꯁꯦꯝꯗꯣꯛꯄꯗꯒꯤ ꯐꯔꯦ ꯆꯤꯟ ꯈꯥ ꯁꯦꯡꯉꯤ ꯍꯥꯏꯕ ꯐꯥꯎꯕꯗꯤ ꯈꯪꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯦꯝ ꯊꯣꯏꯅꯨ ꯍꯛꯀꯥꯝ ꯋꯥ ꯆꯜꯂꯒ ꯍꯧꯒꯠꯂꯛꯏ
ꯅꯨꯡꯁꯥꯅ ꯐꯤꯉꯧ ꯐꯧꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯇꯟꯕꯅꯕꯨ ꯂꯣꯏꯔꯦꯗ ꯏꯁꯥꯒꯁꯦ ꯆꯣꯛ ꯆꯣꯛꯊꯩꯗ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯔꯣ ꯍꯧꯔꯦ ꯍꯥꯏꯕꯒ ꯇꯧꯕ ꯏꯃꯥ ꯏꯟꯖꯥꯡ ꯁꯦꯝꯃꯤꯅꯤ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯏꯟꯖꯥꯡꯇ ꯉꯥꯏꯔꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ ꯊꯣꯡꯗꯣꯏꯗꯨꯕꯣ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯊꯣꯡꯉꯣ ꯊꯣꯡꯉꯣ ꯏꯃꯥꯅꯅꯦ ꯅꯅꯦ ꯕꯤꯅꯥ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯁꯜꯂꯝꯃꯨꯀꯣ ꯏꯅꯦꯝꯕꯣ ꯆꯤꯟꯌꯥꯗꯣ ꯁꯦꯡꯇꯣꯛꯑꯒ ꯆꯠꯂꯗꯤ ꯐꯒꯗꯕꯅꯤ ꯃꯤꯅ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯉꯥꯡꯅꯔꯕꯅꯤ ꯏꯃꯥ ꯏꯍꯦ ꯄꯦꯝꯃ ꯏꯔꯨꯖꯕꯗ ꯇꯧꯔꯒꯦꯅ ꯇꯧꯕꯅꯤ ꯏꯁꯤꯡ ꯇꯤꯡꯅꯅꯕꯅꯤ ꯍꯥꯏ ꯇꯥꯔꯨꯅꯨ ꯃꯤꯅ ꯉꯥꯡꯅꯕꯒ ꯃꯊꯧ ꯂꯩꯕ ꯅꯠꯇꯦ ꯉꯥꯡꯅꯔꯤꯕ ꯆꯠꯅꯗꯕꯤꯁꯤꯡꯗꯣ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯃꯣꯏꯗꯤ ꯀꯌꯥꯝ ꯐꯔꯗꯅ ꯑꯗꯨꯕꯨꯅꯦ ꯏꯅꯦꯝ ꯃꯤꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯕ ꯂꯩꯌꯦ ꯈꯔꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕꯤꯌꯨ ꯃꯤꯒꯤ ꯃꯥꯡꯗ ꯅꯆꯥꯅꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏ ꯍꯣ ꯇꯧꯔꯒꯦ ꯇꯧꯔꯒꯦ ꯃꯁꯤꯒꯤ ꯃꯧꯁꯤꯗꯤꯅꯦ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤ ꯏꯅꯦꯝ ꯍꯦꯛ ꯁꯥꯔꯗꯅ ꯊꯣꯏꯅꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯊꯔꯣ ꯃꯥꯁꯨ ꯂꯩꯍꯧꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯨꯡ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯁꯣꯏꯔꯦ ꯅꯨꯄꯥ ꯅꯪꯕꯨ ꯏꯔꯨꯖꯔꯛꯑꯕꯣ ꯆꯥꯛꯈꯨꯝꯗꯒ ꯆꯪꯕꯤꯔꯛꯏꯁꯤꯕꯣ ꯂꯥꯏ ꯂꯩꯕ ꯆꯥꯛꯈꯨꯝꯅꯤ ꯏꯔꯨ ꯂꯨꯖꯔꯒ ꯆꯪꯉꯛꯄ ꯅꯠꯇ꯭ꯔꯗꯤꯅꯦ ꯆꯪꯕꯤꯔꯛꯄ ꯌꯥꯔꯣꯏꯀꯣ ꯍꯦꯔꯥ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯝ ꯆꯪꯉꯒ ꯆꯥꯛ ꯆꯥꯏꯗꯨꯗꯤ ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯣꯏꯔꯕꯅꯤ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨꯅꯦ ꯏꯃꯥꯁꯨꯅꯦ ꯌꯥꯝ ꯋꯥꯔꯕꯅꯤ ꯅꯪꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯌꯥꯅꯅꯕ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯔꯛꯅꯅꯕꯅꯤ ꯅꯨꯄꯥ ꯅꯪꯕꯨ ꯄꯥꯝꯒꯅꯨꯅꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯗꯨꯝ ꯍꯤꯡꯂꯒꯦ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯏꯄꯥꯝꯗ ꯍꯦꯛꯇ ꯆꯠꯆꯈꯤꯖꯅꯤ ꯑꯗꯨ ꯍꯥꯏꯅꯨꯃꯤ ꯅꯪꯕꯣ ꯅꯪ ꯂꯩꯕꯒꯤ ꯏꯟꯖꯥꯡꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯉꯦ ꯁꯦꯜꯁꯨ ꯄꯥꯏꯕ ꯐꯪꯉꯦ ꯏꯃꯥꯗꯒꯤꯁꯨ ꯅꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤ ꯑꯩꯁꯨ ꯊꯕꯛ ꯑꯃꯠꯇ ꯁꯨꯗ꯭ꯔꯦ ꯅꯪ ꯂꯥꯛꯄꯗꯒꯤ ꯍꯥꯟꯅꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯇꯧꯔꯤꯅꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯆꯥꯛꯇꯪꯅꯤ ꯊꯣꯡꯉꯤꯁꯦ ꯑꯗꯨꯁꯨꯅꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯄꯥꯛꯅ ꯆꯥꯗꯦ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯤꯂꯤ ꯆꯅꯥ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯏ ꯅꯪ ꯂꯥꯛꯄꯗꯒꯤꯗꯤ ꯏꯟꯁꯥꯡꯁꯨ ꯍꯥꯎꯅ ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯔꯦ ꯍꯣ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯉꯨ ꯑꯩꯅ ꯆꯠꯈ꯭ꯔꯗꯤ ꯅꯪ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯪꯅ ꯂꯣꯏꯅ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯨ ꯆꯥꯕ ꯐꯪꯉꯣꯏꯗꯣꯏꯅꯤ ꯑꯩꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗ꯭ꯔꯒꯗꯤꯅꯦ ꯍꯦꯛꯇ ꯆꯠꯈꯤꯗꯣꯏꯖꯥꯠꯅꯤ ꯍꯣꯏꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯏꯜꯂꯒꯦꯕ ꯑꯗꯣ ꯅꯪ ꯅꯄꯥꯝꯗꯗꯤ ꯆꯠꯈꯤꯅꯨꯀꯣ ꯑꯩ ꯌꯥꯝ ꯋꯥꯍꯧꯅꯤꯕ ꯏꯔꯨ ꯐꯖꯅ ꯂꯨꯖꯊꯣꯛꯂꯒ ꯆꯪꯉꯛꯑꯒꯦ ꯆꯥꯛ ꯂꯣꯏꯁꯜꯂꯝꯃꯨꯀꯣ ꯍꯣꯏꯅꯦ ꯑꯩ ꯆꯥꯛ ꯍꯥꯎꯅ ꯊꯣꯡꯕꯤꯔꯝꯃꯒꯦ ꯑꯗꯨꯒꯅꯦ ꯍꯥꯎꯅ ꯆꯥꯊꯣꯛ ꯑꯗꯨꯒꯅꯦ ꯊꯕꯛ ꯑꯃ ꯆꯠꯇꯧꯕ ꯂꯩ ꯏꯕꯥꯅꯤ ꯑꯩꯅꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯨꯝꯖꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯀꯩꯗꯧꯔꯒꯦ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂ ꯂꯩꯗꯨꯕꯣ ꯇꯜꯂꯦ ꯍꯥꯏꯔꯣ ꯅꯠꯇꯦꯗ ꯇꯟꯗꯦꯗ ꯍꯣꯏ ꯌꯥꯏ ꯍꯥꯏꯒꯦ ꯇꯧꯕ ꯇꯜꯂꯕꯁꯨ ꯇꯟꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯀꯤꯖꯕꯅ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯝꯃꯤ ꯃꯔꯝꯗꯤ ꯇꯟꯕ ꯑꯃꯗꯤ ꯁꯨꯅꯤꯡꯗꯕꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝꯒꯤ ꯑꯀꯨꯞ ꯑꯇꯥ ꯈꯨꯗꯤꯡꯃꯛ ꯊꯔꯣ ꯃꯥꯅ ꯄꯨꯔꯕꯅꯤꯅ ꯃꯃꯥ ꯊꯣꯏꯅꯨꯅ ꯃꯔꯛꯇ ꯈꯔ ꯂꯩꯁꯤꯜꯂꯛꯄ ꯇꯧ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯇꯧꯗꯦ ꯊꯔꯣꯒꯤ ꯑꯐꯕ ꯍꯥꯏꯔꯒꯗꯤ ꯃꯁꯤꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯊꯦꯝꯕꯨꯡꯈꯣꯏꯒꯤ ꯏꯪꯈꯣꯜ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯃꯤ ꯆꯪꯕ ꯐꯥꯎꯕ ꯇꯟꯅꯕ ꯑꯗꯨ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯒ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯝꯃꯤ ꯃꯈꯨꯠ ꯊꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯔꯣꯅꯕꯨ ꯍꯦꯛ ꯊꯥꯔꯕꯗꯤ ꯂꯣꯏꯅ ꯍꯦꯛ ꯍꯧꯏ ꯏꯟꯁꯥꯡ ꯃꯅꯥꯁꯨ ꯌꯥꯝꯅ ꯐꯩ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯌꯦꯅꯈꯥ ꯂꯨꯈꯥ ꯍꯥꯟꯅꯗꯒꯤ ꯇꯔꯨ ꯇꯅꯥꯟꯅ ꯅꯥꯟꯅ ꯂꯩꯔꯦ ꯊꯔꯣꯒꯤ ꯊꯕꯛꯀ ꯐꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯊꯥꯒꯠꯅꯔꯝꯃꯤ ꯍꯥꯟꯅ ꯆꯪꯕ ꯇꯟꯅꯔꯝꯕ ꯏꯃꯨꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤ ꯆꯪꯅ ꯊꯣꯛꯅ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯔꯣꯒ ꯊꯦꯝꯕꯨꯡꯒ ꯁꯦꯟꯗꯣꯏ ꯄꯩꯁꯥ ꯈꯣꯝꯕ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯋꯥꯔꯗꯨꯅ ꯊꯦꯝꯕꯨꯡꯗꯤ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯤꯗꯤ ꯌꯥꯝ ꯋꯥꯏꯗ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯂꯒ ꯆꯠꯂꯁꯨ ꯌꯥꯏ ꯅꯪꯁꯤꯅꯕ ꯃꯤꯅꯒ ꯑꯝꯇ ꯅꯨꯡꯁꯤꯔꯝꯃꯔꯣꯏ ꯍꯩꯃꯥ ꯅꯨꯡꯁꯤꯗꯁꯅꯨ ꯀꯩꯅꯣ
ꯏꯔꯜ ꯊꯧꯖꯕꯕꯣ ꯃꯣꯏꯒꯤ ꯃꯔꯜ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯉꯟꯇꯥꯅ ꯆꯠꯊꯣꯛꯎꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯣꯏꯅꯤ ꯇꯧꯕ ꯅꯪꯗꯣꯏꯅꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛꯁꯨ ꯊꯥꯗ꯭ꯔꯤ ꯑꯗꯨꯒ ꯏꯪꯈꯣꯜ ꯏꯁꯤꯡꯁꯨ ꯈꯔ ꯆꯥꯏꯁꯤ ꯅꯨꯡꯁꯥꯁꯤꯅꯅꯦ ꯄꯥꯝꯕꯤꯒ ꯂꯣꯏꯅ ꯂꯦꯞꯀꯪ ꯀꯪꯉꯦ ꯀꯔꯤꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯕꯕ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯑꯩꯗꯤ ꯋꯥꯔꯦ ꯑꯗꯨꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯇꯧꯗꯣꯔꯤꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯀꯟꯕ ꯁꯨꯕꯁꯨ ꯅꯠꯇꯦ ꯀꯩꯗ ꯋꯥꯗꯣꯏꯅꯣꯕ ꯆꯠꯃꯤꯟꯅꯔꯨꯕ ꯈꯛꯇꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯅꯦ ꯊꯕꯛ ꯃꯌꯥꯝꯁꯨ ꯇꯧꯊꯣꯛꯎꯀꯣ ꯁꯤꯡꯒꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯁꯤꯡꯖꯥ ꯈꯔꯁꯨ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯨ ꯑꯩꯁꯨꯅꯦ ꯊꯛꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩꯒꯤꯅ ꯊꯕꯛ 3-4 ꯅꯪꯒꯤꯅ ꯑꯃꯈꯛꯇꯪ ꯑꯩꯅ ꯇꯜꯂꯤꯉꯩꯁꯤꯗ ꯍꯩꯃꯥ ꯏꯁꯤꯡ ꯍꯣꯜꯂꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯀꯅꯥ ꯇꯧꯗꯣꯏꯕ ꯇꯥ ꯊꯦꯝꯕꯨꯡꯅ ꯂꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯀꯥꯏꯗꯦ ꯑꯩꯅꯅꯦ ꯁꯤꯡꯒ ꯈꯥꯏꯕꯗꯣ ꯂꯩꯀꯥꯏꯁꯤꯅ ꯎꯔꯒ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤꯅ ꯇꯧꯕꯅꯤ ꯃꯥꯏ ꯊꯦꯝꯕꯨꯡ ꯑꯁꯦ ꯅꯨꯄꯤ ꯌꯥꯝ ꯑꯣꯠꯄ ꯅꯨꯄꯥꯅꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯗꯕꯅꯤ ꯄꯨꯜꯂꯨꯅꯨ ꯃꯥꯒ ꯄꯨꯜꯂꯗꯤ ꯅꯣꯏꯁꯨ ꯑꯃꯠꯇ ꯐꯔꯔꯣꯏ ꯅꯨꯄꯤ ꯑꯣꯠꯄ ꯃꯇꯧ ꯇꯝꯃꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯅꯈꯤꯒꯗꯕꯗꯣ ꯄꯥꯝꯕ꯭ꯔꯕ ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤꯍꯦ ꯑꯩꯅꯗꯤ ꯅꯪꯒꯤ ꯈꯜꯂꯒ ꯍꯥꯏꯕꯤꯔꯤꯕ ꯏꯅꯦꯝꯅꯁꯨ ꯊꯕꯛ ꯁꯤꯀꯤ ꯑꯃꯠꯇ ꯄꯥꯡꯕꯤꯗꯧꯁꯨ ꯅꯠꯇꯦ ꯃꯥꯒꯤꯕꯨ ꯄꯨꯊꯣꯔꯛꯑꯣ ꯂꯣꯏꯔꯕꯣ ꯆꯥꯔꯒꯦ ꯁꯤ ꯈꯛꯇꯅꯤ ꯑꯗꯨꯅꯅꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯗꯣꯔꯤꯕ ꯀꯣꯟ ꯐꯦꯡꯕ ꯐꯥꯎꯕ ꯍꯧꯖꯤꯛꯅꯦ ꯏꯁꯤꯡ ꯆꯥꯏꯕ ꯁꯤꯡ ꯈꯥꯏꯕ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯕꯁꯤꯅ ꯀꯅꯥꯅ ꯐꯩ ꯈꯜꯂꯨ ꯊꯦꯝꯕꯨꯡꯗꯣ ꯉꯥꯏꯍꯥꯛꯇꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯀꯤ ꯃꯑꯣꯡꯗ ꯋꯥꯈꯜꯒ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯊꯕꯛ ꯌꯥꯝꯗꯕ ꯊꯤꯔꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯔꯣ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃꯕꯨ ꯐꯥꯎꯔꯤꯕꯅꯤ ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤꯅꯦ ꯑꯩꯁꯦ ꯄꯪꯉꯤꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯖꯕꯁꯦ ꯈꯜꯂꯤꯗꯀꯣ ꯑꯩꯕꯨ ꯃꯌꯥꯝꯅ ꯑꯐꯕ ꯅꯨꯄꯤ ꯂꯨꯅ ꯇꯧꯕ ꯃꯄꯨꯔꯣꯏꯕꯅꯤ ꯈꯟꯅꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕꯅꯦꯕ ꯌꯥꯏ ꯅꯪꯁꯦ ꯍꯥꯏꯐꯦꯠꯇꯤ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯝꯐꯥ ꯍꯦꯛꯇ ꯐꯥꯕꯅꯤꯗꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯝꯇ ꯇꯧꯊꯣꯛꯈꯤꯒେ ꯅꯪꯁꯨ ꯇꯧꯖꯔꯨꯔꯣ ꯑꯗꯣ ꯅꯨꯄꯤ ꯍꯣꯔꯦꯟꯗꯤ ꯏꯟꯖꯥꯡ ꯈꯔ ꯍꯧꯍꯟꯁꯤꯀꯣ ꯊꯕꯛ ꯋꯥꯅ ꯁꯨꯗꯣꯏꯅꯤꯅ ꯊꯣꯡꯕꯤꯗꯣꯏꯅꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯕꯛꯁꯦ ꯉꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯅꯨꯡꯇꯤꯒꯤ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯒꯗꯕꯅꯤ ꯅꯨꯄꯥ ꯑꯇꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯍꯛꯆꯥꯡꯁꯨ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯅꯨꯄꯤ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯏꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯅꯕ ꯆꯠꯈꯤ ꯐꯖꯅ ꯁꯨꯅꯤꯡꯕ ꯑꯃꯗꯤ ꯍꯩꯅꯍꯟꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯇꯜꯂꯝꯕ ꯑꯗꯨ ꯐꯔꯛꯀꯗꯧꯔꯤꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯇꯧꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯁꯨ ꯍꯩꯇꯕꯅꯤ ꯊꯕꯛ ꯑꯃꯠꯇ ꯐꯖꯅ ꯊꯔꯣꯅ ꯉꯥꯡꯗꯨꯅ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯇꯧꯍꯟꯕ ꯀꯌꯥꯅ ꯊꯦꯝꯕꯨꯡ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯔꯛꯂꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯅꯦꯝ ꯊꯣꯏꯅꯨꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯀꯔꯝꯅꯗꯤ ꯉꯝꯒꯅꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯇꯝ ꯁꯥꯡꯅ ꯑꯇꯟꯕꯒꯤ ꯇꯤꯟꯅ ꯆꯤꯛꯂꯒ ꯂꯩꯔꯛꯂꯕꯅꯤꯅ ꯑꯗꯨꯕꯨ ꯊꯔꯣꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯅ ꯍꯣꯠꯅꯔꯝꯃꯤ ꯀꯇꯟ ꯆꯨꯕ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯅ ꯍꯣꯡꯗꯣꯛꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯔꯣ ꯆꯥꯛ ꯊꯣꯡꯅꯅꯕ ꯀꯟꯅ ꯇꯧꯔꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯅꯦꯝ ꯊꯣꯏꯅꯨꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯗꯨꯅ ꯐꯨꯡꯒꯥ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯍꯥꯏꯔꯛꯈꯤ ꯏꯃꯥ ꯑꯩꯁꯦ ꯆꯥꯛꯇꯤ ꯊꯥꯒꯠꯂꯤ ꯑꯗꯣ ꯏꯟꯖꯥꯡꯁꯦ ꯏꯃꯥꯁꯨ ꯁꯦꯝꯕ ꯈꯔ ꯌꯥꯎꯁꯤꯟꯕꯤꯔꯣ ꯁꯦ ꯉꯥ ꯊꯣꯡꯗꯣꯏꯅꯤꯅ ꯉꯥꯔꯤꯡꯈꯥꯁꯤꯃꯁꯨ ꯉꯧꯔꯒꯦ ꯆꯝꯐꯨꯠ ꯑꯃꯁꯨ ꯇꯧꯔꯒꯦ ꯏꯔꯣꯟꯕ ꯑꯃꯒ ꯊꯣꯏꯅꯨꯅ ꯃꯃꯧꯅ ꯍꯥꯏꯔꯤꯕ ꯃꯊꯦꯜ ꯃꯌꯥꯝꯒꯤ ꯏꯟꯁꯥꯡ ꯁꯦꯝꯕ ꯑꯗꯨ ꯇꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯁ ꯑꯗꯨꯛ ꯌꯥꯝꯕ ꯏꯟꯁꯥꯡ ꯃꯊꯦꯜꯗꯨꯗꯤ ꯂꯥꯡꯉꯨꯔꯅꯨꯗ ꯃꯧ ꯉꯥꯗꯨꯗꯪ ꯀꯣ ꯍꯦꯛ ꯊꯣꯡꯉꯨ ꯃꯌꯥꯝ ꯂꯥꯡꯉꯒꯅꯦ ꯏꯃꯧ ꯋꯥꯅꯅꯕꯅꯤ ꯏꯅꯦꯝꯗꯤꯅꯦ ꯏꯃꯧꯁꯤ ꯋꯥꯍꯟꯅꯤꯡꯗꯕꯅ ꯅꯪꯅꯅꯦ ꯊꯕꯛ ꯐꯈꯤꯕꯁꯤꯅ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤꯅꯦ ꯏꯃꯥ ꯏꯆꯥꯗꯪꯒ ꯑꯣꯏꯔꯦ ꯑꯂꯨ ꯈꯔ ꯉꯥꯟꯖꯟ ꯃꯦꯠꯂꯒ ꯈꯔ ꯆꯥ ꯑꯗꯒꯤꯅꯦ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯈꯔ ꯃꯦꯠꯂ ꯆꯥ ꯑꯗꯨ ꯉꯥꯛꯇꯅꯤ ꯁꯣꯏꯗ꯭ꯔꯦ ꯋꯥꯍꯟꯅꯤꯡꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯅꯣꯡꯃꯗ ꯏꯊꯦꯡ ꯄꯥꯡꯕꯤꯗ꯭ꯔꯤꯁꯦ ꯑꯐꯕꯤ ꯁꯨꯅꯤꯡꯕꯤꯒ ꯑꯃꯨꯛ ꯁꯥꯔꯗꯅ ꯏꯈꯪ ꯈꯪꯅꯔꯕ ꯋꯥꯁꯤꯗ ꯍꯥꯏ ꯕꯨꯡꯉꯣ ꯅꯪ ꯈꯔ ꯁꯦꯝꯖꯤꯟꯕꯤꯌꯨꯅꯦ ꯏꯃꯧꯒꯤꯁꯦ ꯃꯇꯣꯟꯗ ꯇꯧꯍꯜꯂꯤꯅꯦ ꯆꯣ ꯁꯦ ꯁꯦꯝꯖꯤꯟꯕꯤꯌꯨꯁꯦ ꯊꯦꯝꯕꯨꯡꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯊꯔꯣꯅ ꯐꯠ ꯈꯨꯝꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯪꯒꯤꯠ ꯇꯧꯁꯤꯜꯂꯤ ꯏꯃꯥ ꯃꯥꯗꯤ ꯉꯁꯥꯏ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯕꯗ ꯃꯈꯨꯠꯇ ꯈꯤꯇꯪ ꯁꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯔꯣই ꯑꯃꯣꯠ ꯑꯀꯥꯏ ꯃꯍꯤꯛ ꯃꯇꯥꯡ ꯆꯪꯗꯅꯕ ꯏꯃꯥꯅ ꯀꯣꯛ ꯁꯦꯝꯕꯤꯔꯛꯑꯣ ꯅꯝꯍꯥꯏ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯊꯣꯏꯅꯨ ꯎꯄꯥꯏ ꯂꯩꯇꯦ ꯇꯜꯂꯁꯨ ꯇꯟꯅ ꯑꯗꯨꯃꯛ ꯁꯦꯝꯕꯗ ꯇꯥꯔꯝꯃꯤ ꯊꯔꯣ ꯃꯥꯅ ꯇꯧꯕꯗ
ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯁꯤꯈꯛ ꯁꯦꯝꯕꯒꯤꯕꯨ ꯀꯗꯥꯏ ꯏꯃꯥ ꯁꯦꯝꯕꯤꯔꯛꯑꯒꯦ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯟꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ, ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯃꯧꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯊꯣꯏꯅꯨ ꯀꯇꯟ ꯈꯔ ꯆꯨꯖꯔꯕꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯔꯣ ꯊꯥ ꯂꯤꯞꯂꯝꯃꯤ꯫ ꯊꯔꯣꯅ ꯊꯥ ꯍꯦꯛ ꯂꯤꯞꯈꯤꯕꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯗꯕ ꯍꯧꯔꯛꯈꯤ꯫ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ, ꯐꯖꯅ ꯊꯣꯡꯕꯤ ꯊꯥꯛꯄꯤꯅꯕ ꯂꯩꯇꯗꯅ꯫ ꯊꯔꯣ ꯃꯅꯦꯝ ꯊꯣꯏꯅꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯊꯥꯁꯨ ꯈꯔ ꯌꯥꯝꯕꯒ ꯃꯁꯥꯗꯨꯁꯨ ꯈꯔ ꯂꯨꯝꯖꯜꯂꯦ꯫ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯌꯨꯝꯒꯤ ꯃꯈꯥꯁꯤꯗ ꯉꯥꯛꯇ ꯍꯦꯛ ꯂꯩꯇꯦꯕ꯫ ꯀꯧꯅꯕꯗꯅꯦ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯍꯣ ꯏꯅꯦꯝꯄꯣꯛ ꯇꯥꯕ꯭ꯔꯣ? ꯍꯥꯎ ꯇꯥꯔꯦ ꯏꯃꯥ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯕ? ꯏꯃꯥ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇ ꯂꯨꯝꯕꯤꯔꯛꯀꯦꯔꯥ? ꯈꯣꯡꯁꯦ ꯈꯤꯇꯪ ꯏꯪꯂꯛꯄ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄꯁꯨ ꯈꯔ ꯂꯩꯕꯅꯤ, ꯁꯤꯁꯨ ꯁꯨꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯅꯒ ꯊꯥꯒ ꯌꯥꯝꯁꯤꯜꯂꯛꯄꯁꯤꯗ꯫ ꯍꯣ ꯏꯃꯥ ꯂꯨꯝꯕꯤꯔꯛꯑꯒꯦ꯫ ꯏꯃꯥ ꯏꯟꯖꯥꯡꯗꯣ ꯐꯖꯅ ꯑꯝꯇ ꯊꯣꯡꯉꯒ ꯆꯥꯁꯤꯕ, ꯍꯛꯆꯥꯡꯒꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ, ꯏꯌꯥꯡ ꯀꯪꯁꯤꯜꯂꯦ ꯂꯣꯏꯅ꯫ ꯌꯨꯝꯒꯤ ꯏꯄꯥꯝꯒꯤ ꯃꯤꯁꯤꯡꯅꯁꯨ ꯎꯕꯗ ꯍꯥꯏꯅꯔꯕꯅꯤ, ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯏꯃꯥ ꯍꯣꯏ ꯇꯥꯃꯣ ꯍꯣꯏꯒꯤ ꯃꯥꯏ ꯁꯣꯛꯄ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤꯅꯦ ꯏꯃꯧꯅ ꯍꯥꯏꯕ꯫ ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯅꯦꯝ ꯌꯥꯝꯅ ꯍꯥꯎꯅ ꯊꯣꯡꯂꯒꯦ, ꯆꯥꯛ ꯏꯟꯁꯥꯡꯒꯗꯣ ꯏꯃꯧ ꯆꯥꯕ ꯌꯥꯅꯅꯕ꯫ ꯑꯗꯨꯅꯦ ꯏꯅꯦꯝꯅ ꯐꯅꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣꯕ, ꯑꯗꯨꯒꯅꯦ ꯆꯣꯞꯆꯥ ꯇꯧꯁꯤꯟꯕꯗꯨꯁꯨ ꯑꯩꯗꯤ ꯍꯩꯅꯗꯦ ꯏꯃꯥ, ꯈꯔ ꯂꯨꯅ ꯅꯥꯟꯅ ꯊꯣꯡꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯏꯅꯦꯝꯅꯅꯦ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ, ꯏꯃꯧ ꯄꯣꯊꯥꯗꯨꯅ ꯍꯦꯛ ꯂꯩꯊꯣꯛ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯃꯃꯧꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏ꯫ ꯆꯥꯛꯈꯨꯝ ꯌꯧꯔꯛꯄꯗ ꯑꯃꯨꯛ ꯃꯇꯣꯝꯇ ꯈꯜꯂꯤ, ꯃꯧꯅꯦꯅ ꯇꯧꯔꯤꯁꯤ ꯀꯦꯁꯤꯟꯅꯕ ꯑꯃꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯃꯌꯥꯝ ꯈ꯭ꯋꯥꯏꯁꯨ ꯂꯣꯏꯅ ꯃꯆꯥ ꯄꯣꯛꯅꯩ, ꯁꯨꯃꯥꯏꯅ ꯇꯧꯅꯗꯦ꯫ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯈꯔ ꯍꯦꯟꯅ ꯂꯦꯡ ꯈꯣꯠꯄ ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣ? ꯏꯃꯥꯏ ꯄꯦꯝꯃ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯁꯨꯅꯤꯡꯗꯕꯅ꯫ ꯍꯣꯏꯅꯦ ꯑꯩꯁꯨ ꯇꯜꯂꯤꯀꯣ, ꯑꯗꯨꯕꯨ ꯅꯍꯥꯟꯋꯥꯏ ꯏꯅꯦꯒꯤ ꯁꯦꯕꯥꯗꯤ ꯑꯗꯨꯝ ꯇꯧꯖꯔꯦ꯫ ꯀꯝꯗꯧꯅꯤ ꯇꯟꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯏꯕꯨꯡꯉꯣꯗꯨꯅ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯃꯥ ꯂꯩꯔꯕꯗꯤ ꯃꯉꯣꯟꯗ ꯏꯟꯁꯤꯜꯂꯝꯂꯒ ꯑꯩ ꯂꯩꯀꯥꯏ ꯉꯥꯛꯇ ꯀꯣꯏꯔꯨꯈꯤꯒꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ꯫ ꯀꯥꯟꯅꯗꯦ, ꯏꯕꯨꯡꯉꯣꯗꯣ ꯀꯗꯣꯝꯗ ꯂꯩꯒꯦ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯊꯣꯏꯅꯨ ꯃꯃꯧꯒꯤ ꯃꯃꯥꯡꯗꯗꯤ ꯊꯕꯛꯁꯤꯡꯗꯣ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯇꯟ ꯇꯟꯕꯅꯤꯅ ꯇꯧꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡꯕꯨ ꯀꯧꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯊꯦꯝꯕꯨꯡ ꯃꯥꯁꯨ ꯐꯝꯂꯒ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯎꯕꯗ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥꯅꯗꯤ ꯏꯆꯥꯕꯨ ꯋꯥꯅ ꯊꯤꯔꯨꯔꯤ, ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯗ ꯊꯕꯛ ꯐꯕꯒ ꯁꯥꯗꯅ ꯂꯩꯔꯝꯂꯤꯕꯣꯏꯔꯦ? ꯁꯦ ꯌꯦꯡꯉꯣꯏ꯫ ꯀꯩꯅꯣꯗ ꯏꯃꯥ, ꯑꯩꯕꯨ ꯊꯕꯛ ꯐꯕ ꯁꯥꯏ ꯀꯩꯅꯣ? ꯀꯨꯏꯔꯦ ꯑꯩꯗꯤ ꯊꯕꯛ ꯐꯕ꯫ ꯏꯃꯥꯅꯗꯤ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯥꯏꯗꯩ ꯈꯪꯉꯅꯤꯒꯦ? ꯏꯃꯥ ꯑꯩꯕꯨ ꯊꯤꯔꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯃꯧꯗꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯂꯨꯝꯁꯤꯟꯕ ꯍꯦꯜꯂꯕꯅꯤ, ꯏꯃꯥꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯀꯥꯏꯗꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯂꯩꯀꯥꯏ ꯀꯣꯏꯊꯣꯛꯇꯅ ꯂꯩꯊꯣꯛꯏ, ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯖꯤꯜꯂꯤ꯫ ꯃꯤꯅꯁꯨ ꯉꯥꯡꯅꯔꯕꯅꯤ, ꯃꯌꯨꯝꯗ ꯉꯥꯛꯇ ꯂꯩꯅꯤꯡꯗꯦ, ꯃꯤꯒꯤ ꯆꯥꯔꯝꯗꯥꯏ ꯈꯪꯗꯦ ꯄꯛꯂꯥꯛꯇ ꯂꯥꯛꯑꯦ ꯍꯥꯏꯗꯅ꯫ ꯀꯅꯥꯅ ꯍꯥꯏꯅꯔꯤꯕ? ꯃꯈ꯭ꯌꯥꯗꯨ ꯁꯦꯠꯇꯠꯀꯦꯅꯦ? ꯃꯊꯧ ꯂꯩꯇ ꯇꯧꯔꯤꯅꯤ, ꯑꯩꯅ ꯇꯧꯔꯤꯗꯣ ꯃꯣꯏꯗꯤ ꯇꯧꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯀꯂꯛꯇꯅ ꯉꯥꯡꯖꯔꯤꯅꯤ, ꯇꯥꯔꯨꯅꯨ ꯀꯩꯁꯨ꯫ ꯃꯤꯅ ꯉꯥꯡꯅꯔꯤꯗꯣ ꯆꯨꯝꯕꯁꯨ ꯌꯥꯎꯏ꯫ ꯃꯤꯅ ꯆꯥꯅ ꯊꯛꯅꯗꯧꯔꯦ ꯍꯥꯏꯔꯗꯤ ꯐꯠ ꯍꯧꯒꯠꯇꯨꯅ ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯤꯅ ꯀꯧꯕ ꯉꯥꯏꯗꯅ ꯂꯩꯔꯦ, ꯆꯥꯕ ꯐꯪꯅꯅꯕ ꯍꯥꯏꯗꯅ꯫ ꯃꯤꯅ ꯄꯤꯖꯅꯤꯡꯉꯝꯅꯤ ꯈꯪꯗꯦ, ꯄꯤꯖꯅꯤꯡꯉꯝꯃꯣꯏ ꯈꯪꯗꯦ, ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛ ꯇꯣꯏꯕ, ꯅꯨꯡꯊꯤꯜꯅ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯦ, ꯅꯨꯡꯗꯥꯡ ꯌꯧꯔꯛꯑꯒꯅ ꯍꯦꯛꯇ ꯅꯥꯏ꯫ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯉꯝꯃꯤꯉꯩꯗꯗꯤ ꯐꯩ, ꯉꯝꯗ꯭ꯔꯀꯥꯟꯗꯗꯤ ꯂꯣꯏꯔꯦ ꯏꯃꯨꯡꯁꯦ ꯐꯖꯔꯦꯕ꯫ ꯑꯩꯅꯁꯨ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯇꯧꯁꯤꯜꯂꯤꯗꯅ꯫ ꯏꯃꯥꯁꯨꯅꯦ ꯌꯥꯝꯅ ꯇꯟꯒꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯀꯨꯕꯣꯛꯅꯤꯀꯣ, ꯏꯀꯨꯕꯣꯛꯅꯤꯍꯦ, ꯏꯀꯨꯕꯣꯛ, ꯑꯍꯜ ꯂꯃꯟꯒ ꯁꯥꯔꯗꯅ ꯅꯃꯥ ꯑꯩꯒꯁꯦ ꯋꯥꯔꯛꯄꯤꯔꯤꯕꯅꯤꯅꯦ ꯍꯥ? ꯁꯦ ꯏꯃꯥ ꯍꯣꯏꯗꯤꯅꯦ ꯃꯇꯝ ꯂꯣꯏꯔꯛꯂꯕ, ꯆꯍꯤ ꯇꯪꯈꯥꯏ ꯆꯜꯂꯒ ꯁꯤꯔꯕꯁꯨ ꯌꯥꯔꯕꯅꯤꯀೋ꯫ ꯅꯣꯏꯗꯤ ꯑꯉꯥꯡ ꯅꯍꯥ ꯑꯣꯏꯔꯤꯕ, ꯍꯤꯡꯗꯣꯏꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯋꯥꯠꯂꯤ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏꯅꯅꯦ ꯍꯩꯖꯤꯟꯖꯍꯧ ꯈꯪꯖꯤꯟꯖꯍꯧ ꯍꯥꯏꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯄ꯫ ꯍꯌꯦꯡ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟꯗ ꯅꯣꯏꯅꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯍꯩꯅꯅꯕ, ꯃꯗꯨꯒꯤ ꯈꯟꯗꯅꯅꯦ ꯇꯧꯔꯤꯕꯅꯤ꯫ ꯅꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟ ꯆꯨꯕꯤ ꯇꯥꯍꯟꯕꯤꯔꯤꯕ꯫ ꯅꯣꯏꯒꯤ ꯐꯅꯅꯕ ꯍꯥꯏꯕꯤꯔꯒ ꯇꯧꯕꯤꯔꯒꯅ ꯑꯩꯕꯨ ꯐꯠꯇꯕꯤꯒ ꯇꯥꯍꯟꯗꯅ꯫ ꯅꯣꯏ ꯐꯔꯣꯏꯗꯣꯔꯤ,
ꯃꯧꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯁꯨꯅꯦ ꯄꯨꯡ ꯑꯣꯜꯂꯕꯅꯤ ꯅꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯍꯪꯀꯠꯅꯒ ꯈꯨꯝꯃꯗꯅ ꯍꯥꯟꯅꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯅꯤ ꯂꯧꯔꯝꯂꯤꯕ ꯁꯤꯡꯈ꯭ꯔꯦ ꯅꯪꯁꯨꯅꯦ ꯃꯧ ꯑꯁꯤꯅ ꯁꯨꯝꯖꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯃꯥꯅꯅꯦ ꯕꯤꯅꯥ ꯍꯣꯏ ꯄꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯏꯁꯤꯡ ꯂꯨꯝꯕꯤꯌꯨ ꯏꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯦꯄꯥ ꯌꯥꯝꯅ ꯍꯥꯏꯍꯧꯕꯅꯤ ꯅꯣꯏ ꯇꯧꯔꯣꯀꯣ ꯑꯩ ꯆꯠꯂꯦ ꯅꯣꯏ ꯊꯣꯛ ꯇꯧꯍꯧꯔꯣ ꯍꯩꯃꯥ ꯏꯃꯥ ꯉꯥꯏꯈꯣꯃꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯏ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯥꯗ ꯋꯥꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯆꯦ ꯕꯤꯅꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯃꯧꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯥꯡꯕ ꯇꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯂꯤ ꯌꯦꯡꯉꯨꯅꯤ ꯏꯆꯦ ꯕꯦꯝꯃ ꯑꯩꯈꯣꯏ ꯃꯧꯗꯣ ꯀꯩꯅꯣꯝꯅꯤ ꯏꯆꯦ ꯑꯩꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯄꯨꯛꯅꯤꯡꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯣꯏ ꯄꯥꯕꯨꯡꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯏ ꯃꯥꯇꯪ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯦ ꯈꯔ ꯐꯒꯗꯕꯅꯤ ꯉꯁꯤ ꯏꯆꯥꯅꯨꯄꯥꯅ ꯃꯃꯥ ꯑꯩꯅ ꯉꯥꯡꯉꯛꯄꯗ ꯈꯨꯝꯕꯗꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯖꯔꯝꯕ ꯏꯆꯥꯁꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯧ ꯍꯩꯁꯤꯡꯕꯤ ꯑꯃ ꯂꯥꯛꯏꯁꯦ ꯑꯁꯤꯅ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ ꯏꯆꯦ ꯑꯩ ꯄꯦꯟꯗꯦꯗ ꯊꯣꯏꯅꯨ ꯅꯪꯕꯨ ꯅꯃꯧꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯗꯥꯏꯅꯦ ꯌꯥꯝ ꯄꯥꯝꯖꯈꯤꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯠꯇꯦ ꯍꯥꯏꯔꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯅꯧ ꯐꯖꯅꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯅꯤ ꯅꯃꯧ ꯂꯩꯃꯤꯟꯅꯧ ꯃꯧꯗꯣ ꯃꯁꯥ ꯌꯥꯝꯅ ꯂꯨꯝꯁꯤꯜꯂꯛꯑꯦꯅ ꯍꯥꯏꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯅꯥꯅ ꯇꯧꯔꯤꯕ ꯍꯣ ꯃꯥꯅ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯅ ꯑꯌꯥꯝꯕ ꯇꯧꯔꯦꯗꯅ ꯏꯆꯦ ꯏꯕꯦꯝꯃ ꯎꯀꯥꯏ ꯇꯛꯑꯦ ꯅꯅꯥꯎꯁꯦ ꯍꯟꯗꯛꯇꯤꯅꯦ ꯉꯔꯥꯡꯒꯤ ꯃꯧ ꯄꯦꯇꯋꯥ ꯃꯥꯅ ꯅꯨꯡꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯥꯅ ꯂꯧꯔꯛꯄꯅꯤ ꯁꯦꯜ ꯄꯥꯏꯕꯤ ꯏꯃꯧꯅꯤꯗꯅ ꯑꯗꯨꯕꯨꯅꯦ ꯑꯉꯥꯡ ꯃꯥꯅꯒ ꯑꯩꯉꯣꯟꯗ ꯊꯧꯗꯥꯔꯗꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯕ ꯏꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨ ꯇꯧꯔꯛꯎ ꯑꯗꯥ ꯇꯧꯔꯛꯎ ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯊꯨꯟꯒ ꯂꯩꯇꯥꯛꯐꯝ ꯈꯪꯕ ꯅꯠꯇꯦ ꯏꯆꯦ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ ꯏꯃꯧꯒꯤ ꯄꯥꯈꯣꯟꯗ ꯊꯕꯛ ꯀꯌꯥꯝ ꯐꯒꯠꯂꯛꯑꯦ ꯃꯥꯁꯨ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯟꯗꯅ ꯇꯥꯛꯁꯜꯂꯛꯑꯦ ꯑꯄꯪꯖꯥꯎꯗꯨꯅ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯦ ꯃꯥꯁꯨ ꯑꯩꯒꯤꯅꯦ ꯍꯥꯟꯅꯒꯤ ꯏꯆꯥꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯣ ꯑꯗꯨꯕꯨꯗꯤꯅꯦ ꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯄꯥꯜꯂꯤꯗꯅ ꯏꯅꯥꯎ ꯏꯕꯦꯝꯃ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯛꯂꯕ ꯃꯇꯝ ꯍꯥꯏꯕꯁꯤꯒ ꯑꯗꯨꯃꯛ ꯈꯦꯠꯅꯔꯛꯄꯅꯤ ꯈꯔꯗꯤꯀꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯅꯗꯤ ꯃꯧꯗꯣ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯅꯗꯤ ꯅꯣꯏꯒꯤ ꯃꯧꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯅꯩꯅꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯂꯝ ꯇꯨ ꯅꯥꯟꯕꯗ ꯁꯦꯜ ꯇꯥꯟꯕꯗ ꯃꯆꯤꯟ ꯃꯈꯥ ꯅꯨꯡꯁꯤꯕꯗ ꯃꯤꯀꯧ ꯃꯤꯔꯝ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕꯅꯤꯅꯦꯍꯦ ꯅꯣꯡꯃ ꯑꯩꯅ ꯂꯥꯛꯄꯗꯁꯨ ꯍꯔꯥꯎ ꯀꯧꯔꯛꯏ ꯑꯗꯒꯤ ꯅꯣꯏ ꯌꯨꯝ ꯍꯥꯟꯅ ꯃꯣꯠꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯁꯤꯠ ꯍꯦꯛ ꯅꯥꯜꯂꯤ ꯌꯨꯝꯗ ꯍꯜꯂꯛꯑꯒꯅꯦ ꯑꯩꯅꯁꯨ ꯏꯃꯧꯁꯤꯡꯗ ꯇꯝꯂꯤꯕꯅꯤ ꯅꯪꯅ ꯇꯝꯃꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩꯗ ꯏꯕꯦꯝꯃ ꯀꯩꯅꯣ ꯏꯆꯦ ꯅꯧꯔꯤꯉꯩꯗ ꯑꯐꯕꯤ ꯁꯥꯔꯤꯕ ꯊꯕꯛ ꯐꯕꯤ ꯁꯨꯅꯤꯡꯕꯤ ꯁꯥꯔꯤꯕꯅꯤ ꯂꯤꯔꯛꯑꯒ ꯈꯪꯉꯤ ꯍꯥꯏꯕꯗꯣ ꯃꯒꯨꯟ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯗꯣ ꯊꯣꯏꯅꯨ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯅꯪꯒꯤ ꯅꯋꯣꯡ ꯇꯧꯅ ꯅꯃꯧꯅ ꯅꯪꯕు ꯎꯁꯤꯠꯄ ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯪꯅ ꯃꯅꯦꯝ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯇ꯭ꯔꯕꯗꯤ ꯅꯈꯥꯒꯤ ꯑꯉꯥꯡꯕꯨ ꯑꯣꯏꯒꯦꯔꯥ ꯅꯊꯛꯀꯤ ꯑꯍꯟꯕꯨ ꯑꯣꯏꯒꯦꯔꯥ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯎꯁꯤꯠꯄꯤꯔꯛꯂꯣꯏ ꯅꯪꯕꯨ ꯇꯔꯛ ꯇꯊꯤ ꯉꯥꯡꯕꯤꯔꯛꯀꯅꯤ ꯊꯑꯣꯏꯕꯤꯔꯛꯑꯣꯏ ꯅꯋꯥ ꯂꯧꯕꯤꯔꯛꯑꯣꯏ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯑꯗꯨꯅꯅꯦ ꯈꯔꯅꯦ ꯅꯪꯁꯨ ꯁꯦꯝꯗꯣꯛꯎ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ ꯍꯣꯏꯅꯦ ꯏꯆꯦ ꯑꯩꯁꯨ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯎꯁꯤꯠꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯉꯥꯡꯃꯣꯏꯅ ꯐꯔꯦ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯏ ꯆꯥꯛ ꯑꯃꯨꯛ ꯑꯩꯅ ꯊꯣꯡꯉꯨꯒꯗꯧꯔꯤꯕꯅꯤ ꯍꯣ ꯌꯧꯔꯣ ꯍꯥꯎꯅ ꯊꯣꯡꯇꯣꯛꯑꯒ ꯅꯃꯧꯗꯨ ꯄꯤꯖꯕꯤꯌꯨ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯃꯃꯧꯗꯨꯕꯨ ꯐꯠꯇꯦ ꯀꯥꯏꯅ ꯌꯣꯟꯕ ꯍꯧꯔꯛꯂꯕꯅꯤꯅꯦ ꯊꯣꯛꯄꯒꯤ ꯃꯅꯦꯝ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯕꯁꯤꯡꯅ ꯀꯅꯥꯅ ꯎꯁꯤꯠꯄꯤꯗꯣꯏꯅꯣ ꯌꯥꯍꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯅ ꯂꯩ ꯐꯝꯗꯣꯛꯇꯅ ꯑꯃꯒꯤꯗ ꯈꯔ ꯂꯩ ꯈꯔ ꯆꯥꯊꯣꯛ ꯑꯃꯒꯤꯗ ꯈꯔ ꯆꯥꯊꯣꯛ ꯑꯩꯒꯤ ꯅꯥꯛꯁꯤꯗꯁꯨ ꯂꯥꯛꯈꯤꯕꯁꯤꯅ ꯇꯝꯒꯗꯧꯔꯤꯕ ꯄꯥꯎꯁꯤꯅꯅꯦ ꯃꯥꯅ ꯍꯦꯛ ꯂꯣꯏꯅ ꯊꯕꯛ ꯁꯨꯕꯒ ꯁꯥꯔꯗꯅ ꯉꯥꯡꯉꯤꯕ ꯃꯤꯅ ꯂꯣꯏꯅ ꯏꯈꯪꯗ ꯈꯪꯅꯔꯕ ꯋꯥꯐꯝꯁꯤꯗ ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤꯁꯦ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ ꯐꯅꯁꯨ ꯐꯅꯅꯕ ꯍꯥꯏꯕꯅꯤ ꯂꯧꯕ ꯀꯧꯕ ꯂꯩꯇꯦ ꯊꯣꯏꯅꯨ ꯃꯥꯅ ꯊꯣꯛꯄ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯃꯧꯒ ꯊꯕꯛ ꯂꯧ ꯇꯥꯅꯕ ꯃꯥꯅ ꯊꯩꯗꯣꯛꯇꯨꯅ ꯆꯠꯄ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯊꯔꯣ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯃꯅꯦꯝꯗ ꯍꯥꯏꯔꯛꯈꯤ ꯏꯅꯦꯝ ꯉꯁꯤꯗꯤ ꯅꯃꯧ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯀꯔꯤ ꯂꯩꯔꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯂꯩꯀꯥꯏꯗ ꯆꯠꯇꯅ ꯑꯩꯕꯨ ꯁꯨꯅꯤꯡꯗꯕꯤ ꯐꯠꯇꯕꯤ ꯃꯅꯦꯝ ꯑꯣꯠꯄꯤ
ꯊꯕꯛ ꯁꯤꯖꯤꯟꯅꯕꯤ ꯃꯧꯅꯤ ꯍꯥꯏꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯄꯤꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ. ꯏꯅꯦꯝꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯕꯕꯨ ꯐꯪꯒꯦ? ꯏꯁ, ꯀꯔꯤ ꯋꯥꯅꯣꯅꯦꯍꯦ? ꯑꯩꯅ ꯍꯥꯏꯒꯥꯏꯅꯒ ꯅꯝꯍꯥꯏ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥꯏꯌꯦꯕꯣ ꯍꯥꯏ ꯍꯥꯏꯕꯅꯤ. ꯍꯥꯏꯗꯦ ꯍꯥꯏꯅ ꯆꯦꯟꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ? ꯑꯩꯅ ꯉꯝꯂꯤꯉꯩꯗꯗꯤ ꯑꯗꯨꯃꯛ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯇꯣꯝꯇꯅ ꯂꯣꯏꯅ ꯍꯣꯠꯅꯔꯛꯄ ꯉꯥꯛꯇꯅꯤ. ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯊꯕꯛ ꯈꯔ ꯍꯟꯗꯛ ꯇꯧꯗꯕꯁꯤꯗ ꯏꯅꯦꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤ ꯈꯨꯗꯤꯡꯒꯤ, ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯇꯝꯕꯗꯨꯗꯤꯅꯦ, ꯀꯔꯤ ꯍꯧꯅꯕꯤꯅꯣ ꯃꯗꯨꯕꯣ? ꯃꯅꯦꯝ ꯑꯃꯒꯤ ꯃꯑꯣꯡꯂꯕ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯥꯡꯗ ꯌꯣꯜꯂꯒ ꯏꯅꯦꯝꯅ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ? ꯍꯦꯔꯥ ꯏꯃꯧ ꯏꯕꯦꯝꯃ, ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯤ. ꯀꯔꯤꯅꯣ? ꯀꯔꯤ ꯋꯥꯍꯩ ꯈꯣꯟꯗꯥꯅꯣ ꯍꯥ? ꯑꯩꯅ ꯂꯩꯀꯥꯏ ꯈꯔ ꯀꯣꯏꯖꯕꯁꯤꯗ ꯍꯥꯏꯕ ꯌꯥꯔꯅꯤꯅ ꯄꯪꯍꯥꯏ ꯍꯥꯏꯒꯅꯨ. ꯑꯩꯈꯣꯏ ꯇꯝꯖꯗꯦ. ꯋꯥꯔꯤ ꯑꯗꯨꯛ ꯁꯥꯟꯅꯕꯗ ꯌꯥꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯍꯅꯨꯊꯪꯗꯅꯦ ꯆꯤꯟꯊꯤꯅꯒꯨꯝꯁꯤ. ꯏꯅꯦꯝ, ꯀꯩꯀꯥꯟꯗꯒꯦ? ꯑꯃꯨꯛ ꯂꯣꯠꯇꯅ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯇꯝꯂꯕꯅꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯇꯝꯕꯤꯔꯛꯏ. ꯂꯩꯀꯥꯏꯁꯤꯅ ꯌꯨꯝ ꯑꯁꯤꯕꯨ ꯎꯁꯤꯠꯇꯅꯅꯕ ꯁꯤꯟꯕꯤꯒꯅꯨ. ꯑꯩꯒꯤ ꯃꯥꯏ ꯁꯣꯛꯄ ꯍꯥꯏꯕꯁꯦ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯁꯣꯛꯄꯅꯤ. ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯩꯁꯨ. ꯍꯩ, ꯃꯤꯅ ꯄꯥꯎ ꯄꯪꯇꯝꯗ ꯇꯝꯕꯗ ꯄꯪꯊꯥ ꯊꯥꯖꯒꯅꯨ. ꯑꯄꯪꯕꯒꯤ ꯃꯑꯣꯡꯅꯤꯀꯣ. ꯊꯥꯖꯗꯕꯅ ꯐꯩ. ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯏꯃꯨꯡꯁꯦ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯂꯤꯕꯅꯤ. ꯇꯥꯔꯨꯅꯨ ꯇꯥꯔꯨꯅꯨ. ꯀꯩꯀꯥꯟꯗꯒꯦ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯍꯥꯛꯀꯤꯅꯦ ꯅꯊꯛꯀꯤ ꯑꯍꯟꯅꯤ. ꯅꯪꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯒ ꯄꯉꯥꯡꯗ ꯉꯥꯡꯕ ꯌꯥꯔꯣꯏ, ꯈꯪꯉꯤꯗꯅ? ꯏꯁ, ꯀꯔꯤꯗꯕꯨ ꯎꯁꯤꯠꯅꯤꯡꯉꯥꯏ ꯂꯩꯒꯦ ꯆꯠꯂꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯗꯨꯅꯕꯣ? ꯕꯦꯕꯥꯔꯒꯁꯨ ꯑꯃꯨꯛ ꯄꯥꯝꯃꯤꯕꯅꯤꯅꯦ. ꯍꯥꯍꯥꯌꯣ, ꯅꯣꯛꯆꯅꯤꯡꯉꯦꯗꯀꯣ. ꯃꯤꯗꯥ ꯌꯦꯡꯉꯒ ꯍꯥꯏꯔꯛꯂꯕꯅꯤꯅ ꯀꯅꯥꯅꯕꯨ ꯎꯁꯤꯠꯇꯣꯔꯤꯒꯦ? ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯀꯅꯥꯅꯕꯨ ꯃꯤꯅꯦ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯥꯕꯤꯔꯤꯒꯦ? ꯀꯧꯅꯗꯕ ꯌꯥꯗꯕꯒꯤ ꯀꯧꯅ ꯉꯥꯡꯅꯔꯤꯕꯅꯤ. ꯈꯔꯗ ꯉꯥꯏꯔꯤ. ꯂꯥꯛꯄ ꯎꯕꯗꯅꯦ ꯊꯣꯡ ꯂꯣꯟꯅꯔꯛꯀꯗꯕ. ꯇꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡ ꯃꯥꯁꯨ ꯁꯦꯟꯗꯣꯏ ꯈꯔ ꯈꯣꯝꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ. ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯝꯕ ꯂꯥꯎꯅꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯀꯩꯗꯧꯅꯔꯒꯦ? ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯇꯥꯏ. ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ? ꯅꯨꯄꯤ, ꯌꯨꯝꯊꯪ ꯀꯩꯊꯪꯅꯕꯅ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯌꯦꯡꯅꯔꯦꯅꯦ. ꯅꯣꯏꯁꯤꯗꯤꯕ, ꯀꯩꯅꯣ ꯑꯃꯨꯛ? ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯈꯠꯂꯦꯅ. ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯅꯨꯃꯥꯅ ꯑꯆꯨꯝꯕ ꯑꯣꯏꯅ ꯁꯥꯗꯨꯅ ꯄꯤꯔꯤ ꯄꯤꯔꯤ ꯃꯈꯣꯟꯒꯗꯨ ꯁꯤꯊꯁꯟꯅꯔꯒ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯌꯦꯡꯉꯨ. ꯏꯃꯧꯅꯅꯦ ꯑꯩꯕꯨ ꯕꯗꯅꯥꯝ ꯍꯦꯛꯇ ꯇꯧꯔꯤꯕꯅꯤ, ꯈꯪꯉꯕ? ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯍꯥꯏ. ꯑꯩꯅꯗꯤ ꯏꯃꯧꯅꯤ ꯃꯁꯥ ꯋꯥꯏ ꯁꯪꯉꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯨꯡꯁꯤ ꯂꯩꯀꯥꯏꯗ ꯋꯥꯔꯤ ꯈꯔ ꯁꯥꯖꯕꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯍꯦꯛꯇ ꯂꯥꯟꯅ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯔꯤꯕꯅꯤ. ꯏꯃꯥ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ. ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ. ꯏꯃꯥꯁꯨ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ. ꯅꯃꯧꯒ ꯑꯩꯒꯒꯤ ꯃꯥꯏꯁꯦ ꯀꯔꯤꯝꯇ ꯌꯦꯡꯗꯦ. ꯃꯤꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯅ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯏꯀꯥꯏꯌꯦ ꯃꯤꯅ ꯍꯥꯏꯔꯛꯄꯗꯣ. ꯅꯠꯇꯦ, ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯇꯔꯨ ꯇꯅꯥꯟꯅ ꯂꯨꯅ ꯅꯥꯟꯅ, ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯆꯟꯗꯜ ꯑꯃ ꯂꯩꯁꯥ ꯑꯃ ꯅꯝꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯒ ꯂꯩꯒꯗꯕꯗ ꯏꯃꯥꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯉꯒ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯐꯝꯊꯣꯛ ꯆꯥꯊꯣꯛꯂꯒ ꯂꯩ. ꯀꯔꯤ ꯇꯧꯁꯤꯟꯕ ꯌꯥꯕ ꯄꯥꯡꯁꯤꯟꯕ ꯌꯥꯕꯗꯤ ꯇꯧꯗꯦ. ꯐꯩꯌꯦꯕ. ꯅꯣꯏ ꯆꯞ ꯃꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯄꯥꯕꯨꯡ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯏꯟꯊꯣꯛꯄ ꯅꯠꯇ꯭ꯔꯣ? ꯏꯅꯦꯝ, ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯔꯣ. ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ, ꯑꯐ ꯐꯠꯇ ꯇꯥꯟꯅꯒꯗꯕꯅꯤ. ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯤꯗ ꯀꯣꯏꯇꯝ ꯇꯝꯂꯒ ꯏꯃꯨꯡꯁꯤꯅ ꯐꯗꯣꯏꯁꯤꯕꯨ ꯆꯥꯎꯈꯠꯇꯣꯏꯁꯤꯕꯨ ꯀꯩꯅꯣ? ꯅꯨꯄꯤ, ꯌꯥꯔꯦꯁꯦꯗꯣ. ꯅꯁꯥꯗꯣ ꯋꯥꯔꯅꯤ, ꯄꯣꯊꯥꯅꯕ ꯇꯧꯔꯨ ꯂꯥꯛꯑꯣ. ꯊꯦꯝꯕꯨꯡꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ. ꯊꯣꯏꯅꯨ ꯃꯇꯣꯝꯇ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯍꯧꯏ. ꯊꯦꯝꯕꯨꯡꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯈꯤꯇꯪꯗꯤ ꯋꯥꯔꯧꯕꯅꯤ. ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯇ꯭ꯔꯕꯗꯤ ꯎꯁꯤꯠꯇꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯊꯣꯏꯅꯨ ꯃꯁꯥꯅ ꯁꯣꯏꯕꯒꯤ, ꯃꯥꯅ ꯆꯠꯂꯤꯕ ꯅꯤꯌꯣꯝ ꯑꯁꯤ ꯀꯥꯏꯕꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯣꯡꯃꯇ ꯈꯟꯊꯗꯦ. ꯈꯤꯇꯪ ꯍꯣꯡꯗꯣꯛꯄ ꯍꯥꯏꯕꯗꯨꯁꯨ ꯂꯩꯇꯦ. ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ. ꯊꯣꯏꯅꯨ ꯃꯆꯥ ꯃꯃꯧꯒ ꯀꯌా ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯝꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯂꯩ. ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ. ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯔꯣ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ. ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯊꯔꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯕꯤꯔꯝꯃꯤ. ꯊꯣꯏꯅꯨ, ꯅꯁꯨꯁꯦ ꯃꯁꯛ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤꯍꯦ. ꯃꯄꯥ ꯍꯦꯛ ꯃꯥꯜꯂꯗꯅ. ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦꯗ. ꯍꯣꯏꯅꯤꯍꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯏꯁꯨꯁꯤꯗꯤ. ꯁꯦ ꯑꯉꯥꯡꯁꯦ ꯄꯝꯃꯨꯁꯦ. ꯇꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ. ꯏꯃꯥ ꯃꯥꯏꯕꯤ, ꯑꯉꯥꯡꯗꯣ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯝꯖꯈꯤꯒꯦ, ꯏꯆꯥꯗꯣ. ꯍꯣꯏ, ꯄꯝꯃꯨ.
ꯑꯍꯥꯟꯕ ꯑꯣꯏꯔꯤꯅꯤꯅꯦ꯫ ꯃꯥꯅꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯒꯨꯟ ꯂꯩ, ꯐꯖꯅ ꯁꯦꯝꯕꯤꯌꯨ, ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯅꯅꯕ꯫ ꯗꯈꯤꯅꯥꯁꯨ ꯇꯧꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯊꯦꯝꯕꯣꯡ꯫ ꯊꯣꯏꯅꯨ, ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨ ꯆꯠꯈꯤ꯫ ꯊꯣꯏꯅꯨ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯥꯅ ꯄꯥꯝꯖꯅꯤꯡꯕ ꯃꯁꯨ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯅ ꯃꯨꯟꯗꯨꯅ ꯄꯝꯈꯤꯕ ꯑꯗꯨꯗ꯫ ꯊꯦꯝꯕꯨꯡꯅ, ꯏꯆꯥꯗꯤ ꯑꯇꯟꯕ ꯇꯤꯟꯅ ꯆꯤꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯦꯁꯦ, ꯏꯆꯥꯗꯤꯅꯦ ꯌꯥꯝꯅ ꯃꯁꯥ ꯈꯤꯡ ꯈꯤꯡ ꯂꯥꯎ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯍꯟꯗꯣꯏꯅꯤ ꯏꯄꯥꯅ꯫ ꯃꯁꯥꯁꯨ ꯅꯥꯟꯕ, ꯑꯃꯣꯠꯄ ꯃꯅꯝ ꯆꯦꯟꯕ ꯃꯤꯒ ꯂꯣꯏꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄꯝꯍꯜꯂꯣꯏ ꯏꯆꯥꯗꯤ ꯑꯃꯣꯠꯄ ꯃꯤꯗ꯫ ꯏꯕꯨꯡꯉꯣ, ꯇꯧꯅꯨ ꯇꯧꯅꯨ, ꯑꯉꯥꯡꯗꯣ ꯑꯩ ꯑꯃꯨꯛꯇ ꯄꯝꯒꯦ꯫ ꯊꯦꯝꯕꯨꯡ ꯃꯃꯥ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯇꯧꯒꯦ ꯌꯥꯎꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯃꯃꯥ ꯊꯣꯏꯅꯨꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯣꯡꯗꯛꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯁꯨꯗꯨ ꯄꯝꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯧꯒ ꯃꯆꯥꯒꯅ ꯃꯁꯨ ꯑꯗꯨ ꯁꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯐꯖꯅ ꯎꯍꯟꯕ ꯐꯥꯎꯕ ꯎꯍꯜꯂꯝꯗꯦ꯫ ꯊꯣꯏꯅꯨ ꯃꯁꯨ ꯑꯗꯨ ꯍꯦꯛ ꯐꯪꯈꯤꯕꯗꯒꯤ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯗꯅ ꯅꯨꯔꯥ ꯆꯀꯥ ꯇꯛꯇꯅ ꯃꯁꯥ ꯅꯥꯟꯅꯅꯕ ꯍꯣꯠꯅꯔꯕꯅꯤ꯫ ꯃꯁꯨ ꯑꯗꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯄꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅꯤ꯫ ꯏꯃꯥꯁꯤ ꯃꯃꯥꯡꯊꯛꯇ ꯈꯔ ꯁꯣꯏꯕ, ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯔ ꯇꯧꯈ꯭ꯔꯦ꯫ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ, ꯅꯣꯏꯅꯁꯨ ꯏꯃꯥꯅꯁꯨ ꯅꯣꯏꯕꯨ ꯋꯥꯔꯧꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯏꯁꯥꯒꯁꯤ ꯅꯥꯜꯂꯕꯅꯤ, ꯏꯁꯨꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ, ꯄꯝꯅꯤꯡꯏ꯫ ꯅꯣꯏꯅ ꯑꯩꯕꯨ ꯄꯝꯍꯟꯅꯤꯡꯗꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯍꯣꯡꯂꯛꯁꯅꯨ ꯍꯥꯏꯅ ꯇꯧꯖꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯁꯨꯁꯦ ꯏꯃꯥꯅ ꯄꯣꯗꯅ ꯄꯝꯗꯅ ꯀꯅꯥꯅ ꯄꯝꯅꯤ? ꯅꯁꯨꯁꯦ ꯁꯤꯗ ꯂꯩꯔꯤ, ꯄꯝꯃꯣꯁꯦ꯫ ꯊꯦꯝꯕꯨꯡꯅ, ꯏꯃꯥ, ꯅꯆꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯏꯃꯥꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥ ꯂꯥꯟꯖꯔꯦ, ꯁꯥꯎꯔꯅꯨꯀꯣ ꯑꯩꯒꯤ ꯏꯃꯥ ꯀꯇꯟ꯫ ꯍꯩ, ꯃꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤ? ꯍꯧꯖꯤꯛꯇꯤꯅꯦ ꯀꯇꯟ ꯑꯣꯏꯖꯗ꯭ꯔꯦ꯫ ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯝꯇ ꯄꯣꯒꯦꯁꯦ꯫ ꯊꯣꯏꯅꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨꯕꯨ ꯄꯣꯕꯤꯔꯒ ꯊꯥꯕꯜ ꯐꯔꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯗꯨꯅ ꯃꯁꯨꯕꯨ ꯇꯨꯝꯕ ꯊꯦꯝꯕꯤꯔꯤ꯫ ꯊꯣꯏꯅꯨ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯃꯣꯟ ꯇꯝꯖꯔꯤ꯫ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯆꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯐꯪꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯏꯅꯨ ꯃꯥꯁꯨ ꯑꯇꯟꯕ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯈꯤꯗꯣ, ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯗꯣ꯫ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯅ ꯆꯠꯂꯛꯂꯕꯗꯤ ꯃꯈꯥ ꯇꯥꯕꯁꯤꯡꯁꯨ ꯅꯤꯌꯣꯝ ꯀꯥꯏꯕ, ꯐꯠꯇꯕ ꯍꯩꯅꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯏꯁꯥ ꯏꯁꯥꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯑꯐꯕ ꯊꯕꯛ, ꯅꯤꯇꯤ ꯅꯤꯌꯣꯝ ꯐꯖꯅ ꯆꯠꯂꯕꯗꯤ ꯃꯈꯥ ꯇꯥꯕꯁꯤꯡꯁꯨ ꯐꯒꯅꯤ꯫ ꯃꯁꯤꯅ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫